ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯣꯖꯥ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡꯈꯩꯀꯥ ꯑꯗꯨꯕꯨ ꯃꯉꯥꯜ ꯅꯥꯏꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯜꯂꯤꯕ ꯈꯨꯁꯦꯝꯒꯤ ꯃꯩ ꯑꯗꯨ ꯃꯨꯊꯠꯇꯨꯅ ꯃꯣꯝꯄꯇꯤ ꯆꯨꯈꯠꯂꯛꯏ꯫ ꯆꯤꯡꯈꯩ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯃꯉꯥꯜ ꯑꯗꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯔꯦ꯫ ꯂꯦꯞꯂꯒꯦ ꯈꯜꯂꯔꯣꯏ ꯈꯟꯈ꯭ꯔꯕ ꯋꯥꯈꯜ ꯑꯗꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯧꯈꯤꯕꯁꯤꯡ ꯑꯁꯤꯗꯕꯨ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯇꯁꯦꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯈꯤꯕ ꯇꯥꯔꯕ? ꯄꯥꯕꯨꯡꯗ ꯍꯥꯏꯔꯨꯔꯒꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯄ? ꯑꯩꯕꯨ ꯋꯥꯈꯜ ꯌꯥꯝꯅ ꯂꯦꯞꯇꯕ ꯑꯃꯨꯛ ꯇꯥꯔꯗ꯭ꯔꯥ? ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯒꯅꯤ꯫ ꯄꯨꯟꯁꯤꯁꯦ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯑꯋꯥꯠꯄ ꯑꯃ ꯑꯗꯨꯝ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯪꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯀꯌా ꯑꯗꯨ ꯂꯧꯗꯨꯅ ꯍꯤꯡꯂꯨꯔꯒꯦ꯫ ꯆꯤꯡꯈꯩ ꯈꯟꯕꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯈꯤꯗ꯭ꯔꯦ꯫ ꯈꯟꯅ ꯈꯟꯅ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯍꯦꯃꯥ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯛꯄꯗ ꯃꯣꯝꯕꯇꯤ ꯊꯥꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯃꯥꯒꯤ ꯆꯤꯡꯈꯩ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ꯫ ꯆꯤꯡꯈꯩ ꯃꯁꯥꯗꯨ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤ ꯏꯆꯣꯛ ꯆꯣꯛꯊꯩ꯫ ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯍꯧꯈꯤꯒꯦ꯫ ꯍꯦꯃꯥ ꯀꯥꯡꯈꯟ ꯑꯗꯨ ꯌꯦꯞꯁꯤꯟ ꯌꯦꯞꯁꯤꯟꯅ, ꯍꯥꯏ, ꯅꯪ ꯄꯥꯕꯨꯡ ꯂꯥꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯍꯧꯒꯠꯂꯣ, ꯀꯨꯏꯔꯅꯨꯀꯣ꯫ ꯍꯦꯃꯥ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤ꯫ ꯆꯤꯡꯈꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯧ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯆꯤꯡꯈꯩ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯅ ꯊꯛꯅꯅꯕ ꯇꯧꯔꯛꯏ꯫ ꯆꯤꯡꯈꯩ ꯃꯄꯥꯕꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯏꯕꯣꯍꯜ ꯆꯤꯡꯂꯦꯝꯅ ꯍꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯏꯆꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯏꯄꯥꯗ ꯍꯥꯏꯌꯨ꯫ ꯄꯥꯕꯨꯡꯕꯨ ꯀꯀꯥ ꯃꯪꯒꯤ ꯎꯅꯕꯤꯔꯨꯔꯕ꯭ꯔꯥ? ꯎꯅꯗ꯭ꯔꯤ꯫ ꯅꯍꯥꯟꯁꯨ ꯆꯠꯂꯨꯕꯅꯤ, ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯃꯈꯥ ꯇꯥꯕꯗꯤ ꯆꯠꯂꯨꯕ ꯅꯪꯗ꯭ꯔꯤ꯫ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯃꯥꯁꯨ ꯆꯤꯜꯂꯕ꯭ꯔꯥ ꯈꯪꯗꯦ, ꯂꯥꯛꯇ꯭ꯔꯤꯕꯁꯤꯅꯤ꯫ ꯎꯅꯕꯤꯔꯨꯔꯅꯨ꯫ ꯀꯔꯤꯒꯤ? ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯏꯕꯣꯍꯜ ꯃꯉꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ꯫ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯂꯛꯂꯦ꯫ ꯆꯤꯡꯈꯩ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ, ꯇꯨꯃꯤꯟ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯏꯕꯣꯍꯜ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯄꯥꯅ ꯅꯪꯕꯨ ꯁꯦꯟꯅꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇ ꯆꯠꯍꯟꯕꯒꯤ ꯃꯇꯝ ꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯃꯤ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯃꯅꯤꯡꯇꯝꯕ ꯑꯗꯣ ꯏꯄꯥꯅ ꯄꯤꯈꯤꯕ ꯀꯨꯏꯔꯦ꯫ ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯃꯛ ꯇꯧ꯫ ꯍꯧꯖꯤꯛ ꯅꯃꯥ ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯥꯒꯤ ꯃꯈꯥꯗ ꯂꯩꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯄꯨꯕ ꯃꯥꯏꯀꯩꯗ ꯆꯠꯂꯒꯗꯕꯅꯤ꯫ ꯆꯤꯡꯈꯩ ꯃꯄꯥꯕꯨꯡ ꯋꯥꯉꯥꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯏ꯫ ꯆꯤꯡꯈꯩ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯄꯥꯕꯨꯡ, ꯉꯥꯏꯍꯥꯛ ꯏꯊꯟꯇꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯅꯆꯥ ꯑꯩꯍꯥꯛꯅ ꯈꯜꯂꯨꯔꯤ꯫ ꯇꯥꯝꯍꯧꯔꯕ ꯆꯝꯖꯈ꯭ꯔꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ? ꯀꯅꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯅꯆꯥ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯄꯥꯝꯗꯦ ꯍꯩꯅꯗꯦ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯐꯔꯦ, ꯏꯆꯥꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯕꯅꯤꯅ ꯆꯠꯂꯣ꯫ ꯍꯦꯃꯥ ꯅꯨꯡꯁꯥ ꯊꯤꯅ, ꯀꯔꯤꯒꯤ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯆꯠꯂꯨꯔꯅꯨ, ꯏꯆꯥ ꯋꯥꯅꯅꯕꯅꯤ꯫ ꯌꯦꯡꯉꯨ, ꯏꯆꯥꯁꯦ ꯃꯌꯦꯡꯒꯥꯁꯦ ꯀꯌꯥ ꯇꯥꯔꯨꯔꯦ, ꯍꯧꯖꯤꯛꯇꯅꯤ ꯈꯔ ꯍꯪꯒꯠꯂꯛꯂꯤꯕ꯫ ꯆꯤꯡꯈꯩ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯌꯥꯅꯤꯗ ꯏꯃꯥ, ꯑꯍꯥꯟꯕꯒꯤ ꯑꯣꯏꯗꯅ ꯇꯧꯔꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯍꯩꯅꯔꯅꯤ꯫ ꯏꯃꯥꯁꯦ ꯏꯆꯥ ꯂꯩꯇꯕꯗ ꯂꯩꯐꯝ ꯈꯪꯗꯦ꯫ ꯆꯠꯂꯨꯅꯨ, ꯏꯃꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ꯫ ꯍꯦꯃꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯒꯧꯒꯤ ꯑꯥꯊ꯭ꯔ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯏ꯫ ꯍꯦꯃꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯏꯕꯣꯍꯜ ꯃꯥꯗꯤ ꯃꯆꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯗꯨꯝꯅ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯆꯤꯡꯈꯩ ꯃꯥꯁꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ꯫ ꯂꯦꯝꯕꯤ ꯃꯥꯒꯤ ꯇꯥꯇꯣꯟꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯌꯦꯛꯇ ꯌꯦꯛꯏ꯫ ꯌꯥꯏꯃ ꯆꯪꯉꯛꯇꯨꯅ, ꯏꯁ, ꯏꯆꯟꯗꯤ ꯃꯔꯝ ꯃꯣꯛꯏꯗ꯫ ꯑꯇꯣꯝꯕ ꯃꯥꯗꯤ ꯈꯪꯂꯤꯕꯅꯤ ꯃꯆꯟꯅ ꯇꯧꯔꯤꯕꯗꯣ꯫ ꯑꯇꯣꯝꯕ ꯀꯔꯦꯝꯅꯔꯒ, ꯃꯣꯛꯀꯅꯤ꯫ ꯁꯣꯝꯗ ꯇꯧꯔꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯂꯦꯝꯕꯤ ꯌꯦꯛꯏꯕ ꯂꯥꯏ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ, ꯇꯌꯥꯏ, ꯇꯨ ꯐꯖꯗ꯭ꯔꯥ? ꯑꯁꯦꯡꯕꯃꯛꯁꯨ ꯌꯦꯛꯂꯤꯕ ꯂꯥꯏꯗꯨ ꯌꯥꯝꯅ ꯐꯖꯩ꯫ ꯃꯤꯒꯤ ꯄꯤꯊꯣꯔꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯦꯝꯕꯤ ꯂꯥꯏꯔꯤꯛ ꯐꯅ ꯍꯩꯇ꯭ꯔꯒꯁꯨ ꯂꯥꯏ ꯌꯦꯛꯄꯗꯤ ꯌꯥꯝꯅ ꯍꯩ, ꯃꯈꯨꯠ ꯅꯥꯜꯂꯤ꯫ ꯃꯥꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝꯅꯤ꯫ ꯌꯥꯏꯃ ꯅꯣꯛꯇꯨꯅ, ꯐꯖꯩꯗ ꯏꯆꯜꯅ ꯌꯦꯛꯄꯁꯤꯗꯤ꯫ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯣꯏ ꯅꯤꯡꯉꯤ, ꯑꯗꯨꯒ ꯂꯥꯏ ꯌꯦꯛꯂꯤꯕꯣꯏꯔꯦ꯫
ꯑꯇꯣꯝꯕꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯗꯤ ꯅꯨꯃꯤꯠꯁꯦ ꯅꯣꯡꯆꯨꯞꯇꯒꯤ ꯊꯣꯔꯛꯑꯅꯤ꯫ ꯑꯆꯧꯕꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯗꯨꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯂꯥꯏꯔꯤꯛꯁꯤ ꯈꯔꯗꯤ ꯃꯇꯝꯕ ꯐꯕꯅꯤ꯫ ꯇꯥꯆꯧ, ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯑꯩꯗꯤꯅꯦ ꯂꯥꯏꯔꯤꯛ ꯁꯨꯡꯇ ꯇꯝꯅꯤꯡꯗꯦ꯫ ꯑꯣꯖꯥꯅ ꯆꯠꯈ꯭ꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯇꯣꯝꯕꯅ ꯈꯨꯝꯂꯛꯏ꯫ ꯍꯥꯏ, ꯊꯤꯕꯨꯗ꯭ꯔꯣ, ꯑꯄꯪꯕꯤꯁꯤꯗꯤ ꯂꯥꯏꯔꯤꯛꯀ ꯍꯩꯗꯅ ꯑꯐꯕ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤꯡꯗ꯭ꯔꯣ ꯅꯪꯕꯣ? ꯃꯁꯤꯗꯤ ꯍꯥꯄꯨ ꯏꯆꯨ ꯆꯨꯔꯗꯅ꯫ ꯏꯁꯤꯁ, ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯀꯌꯥꯝ ꯍꯩꯔꯗꯅ ꯅꯃꯤꯡ ꯐꯥꯎꯕ ꯏꯕ ꯍꯩꯇꯕ, ꯑꯩꯗꯤ ꯃꯤꯡ ꯐꯥꯎꯕ ꯏꯕ ꯍꯩꯖꯕꯗꯣ꯫ ꯑꯆꯧꯕꯅ ꯑꯅꯤꯗꯨꯅ ꯃꯔꯩ ꯌꯦꯠꯅꯔꯛꯄ ꯑꯗꯨꯗ ꯇꯦꯟꯁꯤꯜꯂꯛꯏ꯫ ꯌꯥꯔꯦ ꯌꯥꯔꯦ ꯂꯦꯞꯄꯨ, ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯁꯦ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯔꯣꯏ꯫ ꯑꯅꯤꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯛꯏ ꯂꯦꯝꯕꯤ ꯑꯃꯗꯤ ꯊꯔꯣ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ꯫ ꯊꯥꯅꯤꯜ ꯂꯦꯡꯖꯨꯝꯗ ꯌꯣꯝꯄꯥꯛ ꯑꯃ ꯍꯥꯏꯒꯠꯇꯨꯅ ꯄꯥꯠꯇꯒꯤ ꯀꯥꯔꯛꯏ꯫ ꯊꯥꯅꯤꯜ ꯑꯅꯤꯗꯨ ꯎꯕꯗ, ꯂꯦꯝꯕꯤ, ꯀꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯁꯨꯝ ꯊꯣꯔꯛꯄꯅꯤ꯫ ꯇꯥ ꯊꯥꯅꯤꯜꯕꯨ ꯄꯥꯠꯇꯒꯤ ꯀꯥꯔꯛꯏꯔꯣ? ꯀꯩꯗꯧꯅꯤ, ꯄꯥꯠꯇ ꯆꯠꯇꯨꯅ ꯃꯇꯝ ꯂꯦꯟꯕ ꯇꯥꯕꯅꯤ꯫ ꯑꯣꯖꯥ ꯂꯩꯗꯨꯅ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯂꯝꯕꯗꯨꯁꯨ ꯑꯣꯖꯥ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯇꯝꯁꯦ ꯌꯥꯝꯅ ꯁꯥꯡꯉꯕꯣꯏ ꯅꯤꯡꯏ꯫ ꯊꯔꯣꯅ ꯑꯃꯨꯛ ꯅꯣꯛꯇꯨꯅ, ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯁꯤꯡꯖꯨ ꯑꯃꯨꯛꯇ ꯆꯥꯁꯤꯔꯣ? ꯍꯣꯏꯅꯦ, ꯌꯥꯏꯅꯦ꯫ ꯅꯣꯏꯅ ꯍꯥꯏꯔꯕꯨ ꯀꯩꯗꯧ ꯌꯥꯗꯅꯤ? ꯑꯗꯣ ꯊꯔꯣ, ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯨꯕꯤꯗꯤ ꯊꯣꯏꯅ ꯎꯗꯦ꯫ ꯃꯥꯕꯨ ꯃꯁꯥ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯣ? ꯊꯔꯣ ꯃꯥꯇꯅꯤ ꯃꯨꯕꯤ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯈꯪꯂꯤꯕ꯫ ꯊꯔꯣ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ, ꯍꯣꯏ, ꯃꯥꯗꯣ ꯂꯦꯝꯕꯤ ꯏꯄꯪ ꯄꯪꯈꯩ, ꯉꯝꯃꯤ, ꯃꯁꯥ ꯀꯩꯁꯨ ꯇꯧꯗꯕꯅꯤ꯫ ꯑꯣꯖꯥꯅ ꯆꯠꯈꯤꯕꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯈꯪꯗꯦ, ꯎꯪꯉꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ꯫ ꯊꯔꯣ ꯂꯦꯝꯕꯤꯗ, ꯅꯠꯇꯦꯍꯦ ꯅꯪꯁꯨ, ꯃꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ꯫ ꯊꯥꯅꯤꯜ ꯑꯅꯤꯗꯨꯗ, ꯐꯔꯦ, ꯅꯣꯏꯁꯨ ꯆꯠꯂꯣ꯫ ꯑꯗꯨꯒꯅꯦ, ꯃꯥꯒ ꯄꯨꯜꯂꯗꯤ ꯑꯩꯅꯁꯨ ꯍꯪꯉꯛꯑꯦ ꯍꯥꯏꯅ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯁꯤꯡꯖꯨ ꯆꯥꯕ ꯍꯥꯏꯔꯤꯕꯗꯨꯁꯨ ꯃꯥꯕꯨꯁꯨ ꯌꯥꯎꯍꯜꯂꯛꯑꯣ ꯌꯥꯔꯒꯗꯤ꯫ ꯍꯣꯏ ꯇꯥ ꯊꯥꯅꯤꯜ꯫ ꯊꯥꯅꯤꯜ ꯆꯠꯅ ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯅ ꯈꯜꯂꯤꯕꯁꯤꯕꯨ ꯆꯨꯝꯃꯤꯕ ꯖꯥꯠꯂ? ꯃꯨꯕꯤꯅ ꯃꯄꯥꯡꯒ ꯊꯣꯛꯇ꯭ꯔꯤꯕꯁꯤ ꯑꯣꯖꯥꯅ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤꯅꯤꯀꯣ? ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯆꯨꯝꯂꯒꯗꯤ ꯀꯝꯗꯧꯕ? ꯃꯥꯒ ꯑꯣꯖꯥꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯨꯅ? ꯊꯥꯅꯤꯜ ꯃꯥꯁꯨ ꯃꯑꯣꯟ ꯈꯜꯂꯛꯏ꯫ ꯍꯧꯈꯤꯕ ꯃꯇꯝꯗ ꯃꯨꯕꯤꯅ ꯆꯤꯡꯈꯩꯗ ꯎꯠꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯊꯥꯅꯤꯜ ꯃꯥꯗꯤ ꯃꯨꯕꯤꯗꯕꯨ ꯌꯦꯡꯖꯕꯅ ꯈꯔ ꯃꯈꯩꯗꯤ ꯆꯤꯡꯅꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯏꯆꯥꯟ ꯆꯥꯟꯅꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯅꯤꯜ ꯊꯃꯣꯏ ꯑꯃꯗꯤ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯉꯥꯏꯐꯝ ꯏꯈꯪ ꯈꯪꯂꯛꯇꯦ꯫ ꯍꯥꯏꯅꯔꯨꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯁꯨ ꯂꯩꯖꯗꯦ ꯃꯨꯕꯤ ꯃꯥꯅ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯕꯨ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯅꯕꯒꯤ ꯍꯛ ꯀꯔꯤꯃꯠꯇ ꯄꯤꯗꯅ ꯂꯥꯛꯏ꯫ ꯊꯥꯅꯤꯜꯇꯅ ꯉꯥꯎꯖꯕꯅꯤ, ꯂꯥꯡꯖꯕꯅꯤ, ꯆꯣꯡꯖꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯨꯕꯤ ꯆꯤꯡꯈꯩ ꯂꯥꯛꯇꯕꯗꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯆꯪꯂꯛꯇꯨꯅ, ꯏꯃꯥꯒꯤ ꯃꯨꯕꯤ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ, ꯆꯥꯛ ꯂꯣꯏꯔꯤꯅꯦ, ꯏꯃꯥꯒ ꯆꯥꯛ ꯆꯥꯔꯨꯔꯁꯤ꯫ ꯃꯨꯕꯤ ꯍꯧꯒꯠꯇꯨꯅ ꯇꯞꯅ, ꯏꯃꯥ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ, ꯏꯃꯥ ꯍꯣꯏ ꯆꯥꯔꯨꯔꯣ꯫ ꯅꯠꯇꯦ, ꯅꯪꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦꯅ ꯑꯗꯨꯝ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯁꯨ ꯊꯣꯏꯅ ꯆꯥꯕꯁꯨ ꯅꯠꯇꯦ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯃꯨꯕꯤ ꯍꯪꯂꯤꯕ ꯋꯥ ꯑꯗꯨ ꯈꯨꯝꯗꯅ, ꯏꯃꯥ, ꯑꯣꯖꯥ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ? ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯗꯤ꯫ ꯑꯄꯪꯕꯤ, ꯀꯩꯗꯧ ꯂꯥꯛꯇꯅꯤ, ꯃꯔꯥꯏ ꯂꯥꯛꯆꯅꯤ꯫ ꯂꯥꯛꯇ꯭ꯔꯗꯤ ꯀꯔꯝ ꯇꯧꯅꯤ ꯏꯃꯥ? ꯚꯥꯖꯤꯗꯣ ꯑꯣꯖꯥꯒꯤ ꯌꯨꯝ ꯈꯪꯉꯝꯒꯗ꯭ꯔꯥ? ꯏꯍꯦ, ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯉꯨꯔꯅꯤ? ꯃꯗꯨꯒꯤꯗꯃꯛ ꯏꯆꯥꯅ ꯃꯊꯥ ꯁꯥꯕ ꯍꯧꯅꯗꯦ꯫ ꯁꯦ, ꯍꯧꯒꯠꯂꯨ, ꯏꯃꯥꯅ ꯀꯥꯡꯁꯣꯏ ꯑꯍꯥꯎꯕ ꯉꯥ ꯐꯛꯀ ꯊꯥꯛꯇꯨꯅ ꯊꯣꯡꯂꯤꯕꯅꯤ, ꯃꯗꯨꯗꯨꯝ ꯍꯥꯎꯅ ꯆꯥꯊꯣꯛꯎꯁꯤ ꯂꯥꯎ꯫ ꯃꯆꯥꯕꯨ ꯅꯝꯗꯨꯅ ꯊꯦꯝꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯆꯥꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯆꯠꯅꯅꯕ ꯍꯥꯏꯅ ꯃꯃꯥ ꯏꯕꯦꯝꯃ ꯍꯤꯃꯥꯅ ꯀꯟꯅ ꯂꯥꯡꯂꯤ꯫ ꯏꯕꯣꯍꯟ ꯆꯪꯂꯛꯇꯨꯅ, ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯤꯅꯦ꯫ ꯂꯝꯁꯤ ꯑꯉꯥꯡ ꯅꯠꯇꯦꯅꯦ꯫ ꯍꯦꯃꯥ ꯍꯣꯕꯦ ꯈꯨꯝꯂꯛꯏ꯫ ꯑꯣ, ꯂꯣꯏꯔꯦ, ꯑꯩꯁꯨ ꯏꯆꯥꯁꯦ ꯑꯍꯥꯎꯕ ꯑꯃꯇꯪ ꯄꯤꯖꯅꯤꯡꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯣꯏ ꯃꯄꯥꯁꯨ ꯈꯨꯠ ꯍꯥꯝꯕꯤꯔꯛꯑꯣ, ꯆꯥꯅꯅꯕ ꯇꯧꯕꯤꯔꯔꯣ꯫ ꯆꯤꯡꯈꯩ ꯆꯪꯂꯛꯇꯨꯅ, ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ, ꯏꯃꯥ ꯄꯨꯊꯣꯔꯛꯑꯒꯦ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯏ꯫ ꯍꯦꯃꯥ ꯇꯟꯖꯥ ꯌꯦꯡꯗꯨꯅ, ꯃꯣꯏ ꯃꯄꯥ, ꯑꯩꯁꯨ ꯏꯆꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛꯇ ꯆꯠꯀꯦꯗꯅ, ꯉꯁꯤꯗꯤ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨ꯫ ꯏꯕꯣꯍꯟ ꯅꯣꯛꯇꯨꯅ, ꯅꯪꯕꯨ ꯆꯠꯅꯤꯡꯕ꯭ꯔꯅꯦ? ꯀꯩꯗꯧ ꯆꯠꯅꯤꯡꯒꯅꯤ? ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯥꯎꯅ ꯆꯠꯂꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯦꯃꯥ ꯍꯔꯥꯎꯅ, ꯑꯋꯣꯏꯕꯒꯤꯔꯣ ꯃꯣꯏ ꯃꯄꯥ? ꯍꯣꯏꯅꯦ꯫
ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯗꯨꯅ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯂꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯃꯣꯏꯔꯥꯡ ꯊꯥꯡꯒ ꯌꯧꯕꯗ ꯅꯨꯃꯤꯠ ꯐꯅꯌꯥꯝꯅ ꯂꯩꯊꯈ꯭ꯔꯦ꯫ ꯀꯨꯜꯂ ꯄꯥꯠ ꯀꯥꯔꯛꯄꯗ ꯏꯕꯣꯍꯜ ꯃꯄꯥ ꯃꯆꯥꯕꯨ ꯊꯦꯡꯅꯔꯔꯤ꯫ ꯀꯨꯜꯂ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ "ꯑꯣꯖꯥ ꯂꯦꯡꯕꯤꯔꯛꯂꯦꯗꯅ?" "ꯍꯣꯏ ꯗꯥꯗꯥ, ꯕꯥꯕꯨ ꯁꯥꯍꯦꯕꯁꯨ ꯌꯥꯎꯕꯤꯔꯛꯏ꯫ ꯏꯕꯦꯝꯃꯁꯤꯅ ꯑꯣꯖꯥꯒꯤ ꯏꯃꯥꯔꯥ?" ꯍꯦꯃꯥ ꯆꯤꯡꯂꯦꯝꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ "ꯑꯍꯣꯏ ꯃꯥꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟ ꯃꯈꯩ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯩ꯫ ꯀꯨꯜꯂ ꯍꯔꯥꯎꯅ "ꯑꯣꯖꯥ ꯁꯪꯗ ꯆꯪꯁꯤ, ꯅꯤꯡꯊꯤꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯔꯁꯤ." ꯀꯨꯜꯂꯅ ꯂꯨꯆꯤꯡꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯁꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯄꯥꯠꯌꯥꯗꯨꯗ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯑꯉꯧꯕ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯥꯅꯤꯜ ꯑꯃꯗꯤ ꯐꯩꯖꯥꯎꯅ ꯎꯔꯦ꯫ ꯊꯥꯅꯤꯜꯅ "ꯐꯩꯖꯥꯎ, ꯑꯥꯗꯒꯤ ꯒꯥꯔꯤꯁꯤꯕꯨ?" "ꯍꯣꯏꯅꯦ, ꯀꯅꯥ ꯂꯥꯛꯏꯖꯥꯠꯅꯣ? ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯁꯨ ꯃꯥꯟꯗꯦ꯫ ꯃꯁꯤꯗ ꯒꯥꯔꯤ ꯈꯥꯝꯐꯝ ꯊꯣꯛꯇꯦ꯫ ꯂꯥꯛꯑꯣ ꯆꯠꯂꯒ ꯌꯦꯡꯉꯨꯔꯁꯤ." ꯑꯅꯤꯗꯨ ꯂꯥꯛꯄꯗ ꯀꯨꯜꯂꯒ ꯂꯣꯏꯅꯅ ꯆꯪꯈ꯭ꯔꯤꯕꯗꯨ ꯎꯔꯦ꯫ ꯊꯥꯅꯤꯜ ꯍꯔꯥꯎꯅ "ꯐꯩꯖꯥꯎ, ꯑꯣꯖꯥ ꯂꯥꯛꯑ ꯃꯥꯜꯂꯤ." ꯐꯩꯖꯥꯎꯁꯨ ꯍꯔꯥꯎꯅ "ꯁꯣꯏꯗꯅ ꯑꯣꯖꯥ ꯑꯣꯏꯔꯝꯒꯅꯤ, ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯆꯦꯜꯂꯛꯏ꯫ ꯑꯁꯦꯡꯕꯃꯛ ꯆꯤꯡꯈꯩ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯆꯦꯟꯗꯨꯅ ꯆꯤꯡꯈꯩꯗ "ꯑꯣꯖꯥ, ꯑꯣꯖꯥ!" ꯑꯅꯤꯗꯨ ꯆꯤꯡꯈꯩꯁꯨ ꯍꯔꯥꯎꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯆꯤꯡꯈꯩ ꯃꯥꯁꯨ ꯃꯇꯝ ꯈꯔ ꯎꯔꯨꯗ꯭ꯔꯕ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯕꯗ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯔꯛꯏ꯫ ꯏꯕꯣꯍꯟ ꯃꯆꯥꯕꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯇꯔꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯃꯀꯥ ꯂꯥꯝꯖꯩ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯥꯁꯨ ꯑꯃꯍꯥꯅꯤ꯫ ꯃꯥꯅ ꯈꯜꯂꯨꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇꯅꯤ꯫ ꯀꯨꯜꯂ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩꯈꯣꯏꯗꯤ ꯑꯣꯖꯥ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯀꯌꯥ ꯋꯥꯔꯨꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯣꯟꯊꯣꯛꯄ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯣꯖꯥꯒꯤ ꯀꯔꯤꯁꯨ ꯈꯟꯖꯍꯧꯗ꯭ꯔꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥ ꯂꯥꯛꯂꯒ ꯑꯣꯖꯥꯒꯤ ꯊꯥꯒꯤ ꯑꯉꯝꯕ ꯈꯔ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯤꯅꯅꯕ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯋꯥ ꯂꯦꯞꯅꯔꯤ." ꯆꯤꯡꯈꯩ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ꯫ ꯆꯤꯡꯈꯩ ꯅꯨꯡꯉꯥꯏꯇꯅ "ꯅꯠꯇꯦ ꯅꯠꯇꯦ ꯗꯥꯗꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ. ꯑꯩꯅ ꯆꯠꯆꯔꯨꯕ ꯑꯗꯨꯗꯤ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯛꯇꯗꯨꯅ ꯑꯗꯨꯛ ꯆꯠꯆꯔꯨꯕꯅꯤ." ꯐꯩꯖꯥꯎꯅ ꯇꯥꯞ ꯑꯣꯛꯇꯨꯅ "ꯑꯣꯖꯥ, ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯀꯅꯥꯝꯇꯗ ꯍꯥꯏꯔꯝꯗꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯨꯔꯦ. ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯒ ꯑꯣꯖꯥꯅ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯍꯜꯂꯨꯒꯅꯤ?" ꯏꯕꯣꯍꯜꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ "ꯆꯨꯝꯃꯤ, ꯏꯆꯥꯁꯤꯡꯅ ꯍꯥꯏꯕ. ꯏꯆꯥꯁꯤꯡ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯑꯩꯅꯁꯨ ꯆꯩꯔꯤꯕꯅꯤ. ꯃꯃꯥ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯊꯤꯟꯖꯔꯛꯂꯤꯕ ꯑꯁꯤꯅꯤ. ꯁꯦꯜ ꯊꯨꯝꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯅꯠꯆꯗꯦ. ꯃꯁꯤꯗꯤ ꯑꯩꯅ ꯑꯉꯝꯕꯗꯣ ꯑꯁꯨꯛ ꯇꯧꯖꯕꯒꯤ ꯋꯥꯅꯤ. ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯪꯏ. ꯑꯗꯨꯅ ꯑꯐꯕ ꯃꯥꯡꯖꯤꯟ ꯊꯥꯡꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯈꯣꯡꯊꯥꯡ ꯑꯁꯦ ꯊꯥꯡꯖꯤꯟꯖꯈꯤꯕꯅꯤ." ꯊꯥꯅꯤꯜ ꯍꯔꯥꯎꯅ "ꯃꯥꯃꯥ, ꯑꯗꯨꯗꯤ ꯑꯩ ꯃꯌꯥꯝꯗ ꯑꯣꯖꯥ ꯂꯥꯛꯑꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯨꯔꯒꯦ." ꯀꯨꯜꯂ ꯍꯔꯥꯎꯅ "ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ." ꯑꯅꯤꯗꯣ ꯍꯔꯥꯎꯅ ꯆꯦꯟꯈꯤ꯫ ꯀꯨꯜꯂ ꯃꯈꯥ ꯇꯥꯅ "ꯏꯕꯦꯝ ꯃꯈꯣꯏꯅꯁꯨ ꯎꯕꯤꯔꯤꯕ ꯑꯁꯤꯅꯤ. ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯍꯩꯖꯕ ꯅꯠꯆꯗꯦ. ꯑꯣꯖꯥ ꯏꯕꯨꯡꯉꯣꯅ ꯍꯣꯠꯅꯕꯤꯔꯤꯕ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯒꯅꯤ ꯍꯥꯏꯕ ꯈꯪꯖꯗꯦ." ꯏꯕꯣꯍꯟ ꯅꯣꯛꯇꯨꯅ "ꯊꯣꯏꯅ ꯈꯟꯖꯤꯟꯕꯤꯔꯨꯒꯅꯨꯗ. ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ. ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯦꯜ ꯇꯥꯟꯕ ꯂꯥꯛꯈꯤꯕꯁꯨ ꯅꯠꯆꯗꯦ. ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕ." ꯃꯤꯀꯨꯞ ꯐꯥꯅ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯆꯤꯡꯈꯩ ꯂꯥꯛꯑꯦ ꯇꯥꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯅꯔꯛꯏ꯫ ꯃꯔꯛ ꯑꯗꯨꯗ ꯊꯔꯣ ꯑꯃꯗꯤ ꯃꯨꯕꯤꯁꯨ ꯌꯥꯎꯔꯤ꯫ ꯂꯦꯝꯕꯤ ꯃꯥꯗꯅꯤ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯗꯕ ꯊꯔꯣ ꯍꯔꯥꯎꯅ "ꯑꯣꯖꯥ!" ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯩꯗ ꯈꯨꯔꯨꯝꯃꯛꯏ꯫ ꯃꯨꯕꯤ ꯃꯥꯗꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯆꯤꯡꯈꯩꯕꯨ ꯎꯕꯗ ꯀꯞꯊꯣꯔꯛꯂꯤ꯫ ꯁꯈꯤ ꯃꯆꯥꯗ ꯅꯣꯛꯇꯨꯅ "ꯍꯥꯏ ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯀꯞꯄꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯂꯥꯛꯏꯕꯁꯤꯗꯤ." ꯍꯦꯃꯥ ꯃꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ "ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯅꯪ ꯑꯣꯖꯥ ꯂꯥꯛꯑꯁꯤꯗꯤ." ꯆꯤꯡꯈꯩ ꯃꯣꯃꯣꯟ ꯅꯣꯛꯅ "ꯀꯞꯀꯅꯨ ꯀꯞꯀꯅꯨ. ꯁꯤꯗꯒꯤꯗꯤ ꯑꯣꯖꯥꯁꯨꯅꯦ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗꯁꯨ ꯆꯠꯂꯔꯣꯏ." ꯁꯈꯤ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯣꯖꯥ, ꯑꯣꯖꯥꯅ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯎ ꯊꯛꯑꯣ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯈꯤꯗ꯭ꯔꯦ. ꯑꯣꯖꯥ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ, ꯑꯣꯖꯥ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ." ꯏꯕꯣꯍꯜ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯎꯕꯗ ꯀꯌꯥꯗꯤ ꯍꯔꯥꯎꯖꯩ꯫ ꯏꯕꯣꯍꯜ ꯃꯆꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ "ꯃꯌꯥꯝꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯑꯁꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯐꯪꯂꯔꯣꯏ. ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯑꯁꯤꯁꯨ." ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯅ ꯀꯅꯥꯝꯇꯗꯁꯨ ꯍꯥꯏꯔꯝꯗꯅ ꯂꯥꯛꯂ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯤꯗꯃꯛ ꯏꯆꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯄꯥ ꯑꯩꯅ ꯑꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ. ꯏꯆꯥꯅꯤ ꯏꯅꯥꯎꯅꯤ ꯈꯟꯕꯤꯗꯨꯅ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ." ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯏꯕꯣꯍꯜꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯃꯨꯕꯤꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ꯫ "ꯍꯥꯏ
Thanil, Thoiba, Noibu Chaluni. Babu Sahib ki kari no khara pukinaba he une. Thoiba harauna. Hoi mama. Kulgi nupa macha sing du magi chenaki. Khara mana pat sing aduda pan chong thanaki. Kui haude miku phade. Machin oiba chawra ba napi chabi kilo ani ahum taba amamam hekta pharei. Hema mari mayamna tawribadu ubada pungak ngakre. Mayam dugi magi patta inkolda haunaba mana masing purakpa yaw nga purakpa yaw aray ba kaya ama puduna lagnare. Ibohal mayam aduda. Yaman kre. Asuk yam basidi karam na chaba loigani. Kulana khumlai. Babu Sahib pubiko. Kusem gi harta na thazaba podana amata yawdaba ngaktani. Kaithel gi mathong maram khangdaba ado chabirun. Loiraga hekta lakbi. Mubi gi mapana amo. Aikhoi ibe masu ibungo lakpa kanda khara pubiro. Ibohal noktuna. Hoi. Masidagidi toina laklagani. Adugane kula nangnasu mayamnasu. Icha sibu nakhoi gisu nachani haina warak watim. Ai karimata sauri. Haizawna oina. Aikhoi gi ozadi wakhal yamna daida. Karisu haigadaba leite. Oza amuk phabadi moirang thanga asigi khunta khungkhada kanamta leite. Mayamdo wawa nukminnai kayadi nuksinajai. Kulgi miyamdo tasengna chingkhai lakle haibaduda yamna harawni. Ibohal amadi hemasu mayamdogi minungsi thawzaladu puduna chatki. Mama ibema hema thamoida leiramba chingnaba nungaitaba bikup aduda loina mangki. Thanil madi hanadagi chingnaduna leibaga mubina kaplakpa aduda amuke hena nungaikidre phaijaw harawna. Hayingdagidi lairik tamba amu haurani ko. Aidi larikse Fazana hairaga sawungi petiga to phaduna amuba anoba amaga uptunane imphada amtak chatningi aduga ingraji ngangwa mayamduga ngangthatnara ba maidani he nungai roido Thanil made wakhal amada tawduna leikrabani phaijawna ngangibadu kemta tade phaijaw Thanil wakhal amada lubluraga mikap tholakpada aphinga phainana kari mangno ibungo lambi sida mangningai mafam ta leitradawna Thanil ningba kaina phaijaw Thanil ge wahai gi khonthang adu kari gumba khara lei haiba khangi kaidawrage Thanil nangna hainingbodo hayu kaidawrage kaidawba yawrage mubi kaidawraba ozaga mari leinaba mali phaijaw wahai duda phak noktuna kariya mubiga ozaga ba Nangsu angakpani he ngarangi ngakha piktru angang macha duga oza ba adusu ozaga satriga hailawai nupa wakhando thoidring marumdagi hena piksin ko kadai dagi khala ibo wakhalno dubo Thanil amuksu nungaitana asengmane ina haisi phaijaw Thanil gi mawong duda khangningna kainu nang haisibo mataw karamnan nongmusu lembina oza chakhibadagi Mubido nungaitana lei haina haifit hairami masaisu oza ubada kapidudi hera nangsu dubo wanin kuina urudabagi tawrini aisu harawmandana kapningi kainu adui wanate mubise ozada mawong ama itaw tawi adugi nangna matha sariba nate hore numidang hekta phawsiro nangna ta yai hayuni ithandana oisu pharaga nayumda thinbirake phana haiduna ai magi makade yeningde phaijaw wafam ase asengba madi khangtokpana phai aigi wabu ozana mubi sungpa ba moiko nangna tabu nusijabagi ngaujabagi pangpa phajaba dumak ubagi wani mubido thiba makti natrasu nupana pamba sakta na temi adugi mathakta ozana mubido uda kai halamgani popo phawa yaramgani aduga media muksu a imphal da adusu mayonda oro akhoi swaida bu yabagi wani a dadi ne chanaroi Ai wakhase pathapam khangde nongmagi chingnaba sum helai yare nupa kaisu khalunu wakhal nungaina dum leitho ubise nangi adum oiradaban nangonda adum taradaban kanamtana mabu lobiro aina harisini phaijaw masuna hamakai khanjaludaba watani mubina udliba mawong aduga hairagadi Thanilna hairibadu chumbam thoi adubu marup ama oina Thanilbu themjinduna lagni Achauba harawna halai lembi mangolwa sittuna leirami achaubana machanda Sana kaidawri nangdi ozabu okko thoraktribade lembi thawa isa sadana aidi kaidawbi laktiba ma kari oirige masakto sungu ningde sungnung nukside
ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯣ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩꯗꯤ ꯆꯠꯂꯣꯏ ꯑꯣ ꯆꯠꯂꯨꯅꯨ ꯏꯆꯟꯅ ꯑꯗꯨꯛ ꯇꯝꯅꯤꯡꯗ꯭ꯔꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯐꯥꯔꯒ ꯄꯨꯗꯣꯏ ꯑꯣꯏꯅꯤ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯂꯦꯝꯕꯤ ꯉꯥꯡꯗꯨꯅ ꯆꯪꯈꯤ ꯑꯆꯧꯕ ꯃꯆꯟꯕꯨ ꯌꯦꯡꯗꯨꯅ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤꯗꯀꯣ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯨ ꯍꯥꯏꯕꯁꯤꯗ ꯀꯩ ꯃꯃꯥꯏ ꯅꯥꯜꯂꯨꯆꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯋꯥꯅꯤ ꯂꯦꯝꯕꯤ ꯃꯥꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯆꯤꯡꯈꯩ ꯂꯥꯛꯑꯦ ꯍꯥꯏꯅ ꯂꯥꯡꯂꯤꯕ ꯍꯔꯥꯎꯅꯔꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯃꯥ ꯆꯤꯡꯈꯩꯕꯨꯁꯨ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗꯦ ꯆꯤꯡꯈꯩ ꯃꯇꯝ ꯈꯔ ꯊꯥꯗꯣꯛꯂꯝꯂꯕ ꯃꯐꯝ ꯑꯗꯨ ꯁꯤꯠ ꯁꯦꯡꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯨꯕꯤ ꯂꯥꯛꯇꯨꯅ ꯑꯣꯖꯥ ꯑꯦ ꯃꯨꯕꯤ ꯆꯪꯉꯣ ꯅꯠꯇꯦ ꯅꯪꯕꯨ ꯍꯜꯂꯨꯗ꯭ꯔꯤꯕꯣ ꯍꯜꯂꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯏꯅꯤ ꯑꯣꯖꯥꯗꯣ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯒꯅꯤ ꯈꯪꯗꯨꯅ ꯍꯣꯏꯅꯦ ꯅꯍꯥꯟꯃꯈꯩ ꯂꯩꯇꯕꯒꯤ ꯈꯔꯗꯤ ꯆꯥꯏꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯛꯀꯦ ꯌꯥꯅꯤ ꯑꯣꯖꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯕꯤꯅ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯆꯤꯡꯈꯩ ꯈꯔ ꯍꯟꯗꯣꯛꯇꯨꯅ ꯑꯦ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯊꯣꯏꯅ ꯆꯥꯏꯔꯨꯕꯁꯨ ꯅꯠꯇꯦ ꯀꯨꯏꯔꯨꯏ ꯅꯪꯗꯨꯝ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯜꯂꯅꯤ ꯍꯟꯅꯕ ꯇꯧꯔꯣ ꯆꯤꯡꯈꯩ ꯃꯥꯗꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯅꯨꯄꯤꯅ ꯍꯦꯡꯉꯣ ꯍꯦꯗꯥꯅꯕ ꯑꯁꯤ ꯀꯌꯥ ꯄꯥꯝꯕ ꯍꯩꯅꯕ ꯃꯤ ꯅꯠꯇꯦ ꯆꯤꯡꯈꯩ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ ꯃꯨꯕꯤ ꯅꯨꯡꯉꯥꯏꯇꯅ ꯑꯣꯖꯥꯒꯤꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯔꯥ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯄꯁꯤꯗ ꯅꯪ ꯍꯟꯕ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯅ ꯇꯧꯕꯅꯤ ꯅꯨꯄꯤꯒ ꯑꯣꯏꯔꯦ ꯃꯨꯕꯤ ꯆꯤꯡꯈꯩꯒꯤ ꯍꯩꯅꯤꯡꯗꯕ ꯋꯥꯉꯥꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯏ ꯃꯇꯝꯅ ꯐꯤꯕꯝꯅ ꯑꯗꯨꯛ ꯇꯧꯈꯤꯕꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯂꯤꯕ ꯈꯨꯗꯤꯡ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯣꯏꯅ ꯈꯟꯊꯕ ꯉꯝꯂꯕ ꯉꯥꯛꯇꯅꯤ ꯃꯨꯕꯤ ꯅꯨꯡꯉꯥꯏꯇꯅ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯦ ꯑꯣꯖꯥ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯇꯟꯖꯥ ꯑꯁꯤꯗ ꯁꯈꯤ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ ꯑꯣꯖꯥ ꯆꯤꯡꯈꯩ ꯊꯣꯛꯇꯨꯅ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯃꯨꯕꯤꯁꯨ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯁꯈꯤ ꯅꯣꯛꯇꯨꯅ ꯑꯩꯅꯅꯦ ꯁꯤꯗ ꯂꯩꯔꯝꯃꯅꯤ ꯈꯟꯕꯒ ꯇꯧꯕꯒ ꯂꯩꯔꯝꯃꯤꯁꯤ ꯌꯦꯡꯉꯨ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯁꯤꯗ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯍꯥꯏꯔꯝꯃꯒ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯃꯨꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯃꯥꯡ ꯊꯪꯗꯨꯅ ꯆꯠꯈꯤ ꯁꯈꯤ ꯆꯤꯡꯈꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯖꯥ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯉꯥꯡꯅꯤꯅ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯉꯁꯥꯏꯁꯨ ꯇꯧꯔꯤꯗꯨꯅꯤ ꯈꯨꯜꯁꯤꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤꯅ ꯑꯣꯖꯥꯕꯨꯇꯅꯤ ꯁꯣꯜꯂꯤꯕ ꯅꯍꯥꯟꯈꯩꯒ ꯎꯔꯨꯗ꯭ꯔꯤ ꯑꯗꯨꯅꯅꯤ ꯑꯣꯖꯥ ꯆꯤꯡꯈꯩ ꯅꯣꯛꯅꯤꯡꯗꯕ ꯈꯨꯠꯁꯦꯝꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯐꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯍꯟꯖꯔꯒꯦ ꯐꯒꯅꯤ ꯆꯤꯡꯈꯩ ꯍꯥꯏꯔꯛꯂꯤꯕ ꯈꯨꯗꯤꯡ ꯍꯣꯏꯇꯅꯤ ꯋꯥꯉꯥꯡ ꯂꯤꯛꯄ ꯀꯥꯟꯅꯗꯕ ꯋꯥ ꯊꯣꯏꯅ ꯉꯥꯡꯕ ꯍꯩꯕ ꯅꯨꯄꯥ ꯅꯠꯇꯦ ꯁꯈꯤ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯨꯕꯤ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯗꯨ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯆꯤꯡꯈꯩ ꯃꯨꯕꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯁꯨꯝ ꯆꯤꯡꯅꯕ ꯁꯨꯝ ꯄꯣꯛꯂꯛꯏ ꯆꯤꯡꯈꯩ ꯃꯊꯟꯇ ꯃꯨꯕꯤꯁꯤꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯍꯣꯏꯗ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯅ ꯀꯔꯤꯕꯨ ꯍꯥꯏꯔꯛꯄ ꯉꯝꯒꯅꯤ ꯑꯩꯅ ꯑꯣꯖꯥꯅꯤ ꯃꯥꯅ ꯁꯥꯇ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯅ ꯂꯣꯏꯅ ꯂꯥꯛꯂꯒ ꯂꯦꯝꯕꯤꯅ ꯎꯗ꯭ꯔꯤꯕꯅ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤꯕꯨ ꯃꯥꯕꯨ ꯈꯪꯗꯕ ꯖꯥꯠꯂ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯁꯥꯎꯔꯤꯕ꯭ꯔꯥ ꯆꯤꯡꯈꯩ ꯈꯟꯐꯝ ꯈꯪꯗꯦ ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯁꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯃꯇꯝꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄ ꯍꯧꯅꯔꯦ ꯐꯩꯖꯥꯎ ꯆꯤꯡꯈꯩꯗ ꯑꯣꯖꯥ ꯉꯁꯤꯗꯤ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯍꯣꯏ ꯍꯧꯔꯒꯗꯕꯅꯤ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯂꯦꯝꯕꯤ ꯂꯥꯛꯇꯦ ꯆꯤꯡꯈꯩꯁꯨ ꯇꯥꯛꯇ ꯌꯥꯗꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔꯛꯏ ꯃꯨꯕꯤ ꯆꯤꯡꯈꯩꯕꯨ ꯊꯃꯣꯏ ꯐꯥꯎꯅ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ ꯆꯤꯡꯈꯩ ꯃꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯀꯟꯅ ꯆꯪꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯅꯤꯜꯅ ꯃꯨꯕꯤꯕꯨ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯔꯛꯏ ꯃꯨꯕꯤꯗꯤ ꯇꯥꯛꯂꯤꯕ ꯄꯔꯥ ꯑꯗꯨ ꯐꯥꯎꯕ ꯏꯒꯅꯤ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯇꯔꯪ ꯑꯃꯗ ꯂꯩ ꯊꯔꯣ ꯃꯨꯕꯤꯗ ꯇꯞꯅ ꯃꯨꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯃꯤ ꯑꯣꯖꯥꯅ ꯏꯔꯤꯁꯦ ꯏꯌꯨ ꯌꯥꯗ꯭ꯔꯣ ꯃꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯏꯕ ꯍꯧꯔꯛꯏ ꯊꯥꯅꯤꯜꯅ ꯎꯏ ꯑꯅꯤꯗꯨꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯊꯥꯅꯤꯜ ꯃꯨꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯃꯨꯕꯤꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯔꯣ ꯂꯩꯊꯣꯛꯂꯨꯕꯗ ꯊꯥꯅꯤꯜꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯨꯕꯤ ꯇꯥ ꯊꯥꯅꯤꯜꯁꯦ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯌꯦꯡꯁꯅꯨ ꯃꯁꯛꯁꯤꯒ ꯋꯥꯔ ꯃꯥꯏꯗꯣꯛꯆꯅꯤ ꯃꯨꯕꯤ ꯊꯥꯅꯤꯜꯒꯤ ꯋꯥꯒ ꯁꯨꯡꯆꯪ ꯆꯪꯗꯦ ꯃꯄꯥꯟꯗꯒꯤ ꯂꯦꯝꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯇꯥꯇꯣꯟ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯃꯤꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯦ ꯍꯥꯏꯔꯒ ꯁꯨꯝ ꯆꯠꯂꯣ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣꯕ ꯑꯩ ꯆꯠꯂꯣꯏꯕ ꯃꯌꯥꯝꯗ ꯇꯨꯃꯤꯟ ꯂꯩꯅꯩ ꯆꯤꯡꯈꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯎꯔꯦ ꯑꯇꯣꯝꯕꯅ ꯋꯥꯁꯦ ꯁꯥꯖꯩ ꯑꯃ ꯄꯥꯏꯗꯨꯅ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯂꯦꯝꯕꯤ ꯑꯃꯨꯛꯁꯨ ꯇꯥꯇꯣꯟ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯣꯖꯥꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯈꯠꯂꯛꯄꯗ ꯆꯤꯡꯈꯩ ꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯣ ꯍꯥꯏꯗꯅ
ꯆꯤꯡꯈꯩꯗ ꯌꯦꯡꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯂꯦꯝꯕꯤ ꯃꯃꯤꯠ ꯅꯥꯝꯃ ꯎꯏꯁꯤꯟꯗꯨꯅ ꯃꯔꯩ ꯑꯗꯨ ꯆꯤꯛꯇꯨꯅ ꯁꯨꯒꯠꯇꯨꯅ ꯑꯁ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯑꯇꯣꯝꯕ ꯅꯣꯛꯇꯨꯅ ꯑꯣꯖꯥ ꯇꯧꯔꯤꯁꯤꯅꯤ, ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯣ ꯍꯥꯏꯕꯁꯤꯗ ꯉꯥꯡꯅꯔꯤꯕ ꯑꯁꯤꯅꯤ, ꯄꯨꯔꯥ ꯊꯕꯛ ꯑꯃꯅꯤ꯫ ꯆꯤꯡꯈꯩ ꯀꯩꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯑꯇꯣꯝꯕ ꯑꯃꯨꯛꯁꯨ ꯌꯥꯝꯅꯃꯛ ꯍꯩꯇ꯭ꯔꯕꯁꯨ ꯑꯣꯖꯥ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯏꯕ ꯄꯥꯕꯗꯣ ꯑꯗꯨ ꯐꯥꯎꯕꯗꯪ ꯍꯩꯍꯧꯔꯗꯤ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨ ꯂꯦꯝꯕꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯟꯗꯨꯅ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯈꯪꯏ꯫ ꯂꯦꯝꯕꯤ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕ ꯑꯗꯨꯗ ꯆꯤꯡꯈꯩꯒꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯅꯨꯄꯥ ꯊꯣꯛꯅ ꯀꯗꯥꯏꯗꯅꯣ? ꯂꯦꯝꯕꯤ ꯆꯞ ꯂꯦꯞꯄꯤ, ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯑꯁ ꯀꯧꯔꯛꯏꯅꯤ꯫ ꯑꯇꯣꯝꯕ ꯃꯆꯟꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯂꯥꯎ ꯂꯥꯎ ꯑꯣꯖꯥꯁꯦ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩ, ꯌꯦꯡꯉꯨ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯁꯤꯅ ꯐꯝꯂꯤꯕꯁꯦ, ꯆꯪꯉꯨ ꯀꯨꯏꯒꯗꯕ ꯅꯠꯇꯦ꯫ ꯂꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇꯦ, ꯑꯣꯏ ꯊꯪꯕ ꯂꯦꯡꯕꯥꯜ ꯑꯗꯨꯗ ꯌꯥꯜꯂꯤꯕ ꯂꯥꯏꯔꯤꯛꯈꯥꯎ ꯑꯗꯨ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯆꯪꯈꯤ꯫ ꯑꯇꯣꯝꯕ ꯆꯤꯡꯈꯩꯗ ꯑꯣꯖꯥ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯣꯖꯥꯅ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯕ ꯇꯥꯔꯦ, ꯑꯩꯈꯣꯏꯁꯨ ꯃꯥꯕꯨ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯒꯅꯤ, ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩꯁꯨ ꯆꯠꯆꯔꯨꯈꯤꯒꯦ, ꯍꯜꯂꯛꯄꯗꯗꯤ ꯃꯥꯏ ꯊꯣꯛꯄ ꯇꯧꯖꯔꯁꯅꯤ꯫ ꯆꯤꯡꯈꯩ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯕꯅꯤ꯫ ꯂꯦꯝꯕꯤ ꯌꯥꯝꯅ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯅꯤꯡꯉꯥꯏ ꯍꯦꯜꯂꯤꯕ ꯂꯝ ꯑꯁꯤꯗꯤ ꯅꯨꯄꯥ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ꯫ ꯇꯁꯦꯡꯅ ꯂꯦꯝꯕꯤꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕ ꯑꯁꯤꯗ ꯉꯥꯡꯅꯔꯤꯕ ꯂꯥꯎꯅꯔꯤꯕ ꯑꯗꯨ ꯆꯤꯡꯈꯩꯁꯨ ꯎꯕ ꯈꯪꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯌꯥꯎꯗ꯭ꯔꯤ꯫ ꯑꯔꯥꯛꯄ ꯈꯨꯗꯤꯡ ꯃꯄꯥ ꯅꯠꯇ꯭ꯔꯒ ꯃꯕꯨꯡ ꯑꯍꯨꯝ ꯑꯁꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯆꯦꯟꯅꯗꯨꯅ ꯂꯥꯎꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯦꯝꯕꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯐꯨ ꯐꯨ ꯀꯥꯝꯗꯨꯅ ꯐꯝꯂꯤ꯫ ꯊꯔꯣ ꯂꯦꯝꯕꯤꯗ ꯀꯩꯗꯧꯔꯦ ꯂꯦꯝꯕꯤ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯤ? ꯂꯦꯝꯕꯤ ꯁꯨꯈꯨꯝ ꯈꯨꯝꯗꯦ, ꯁꯣꯔ ꯃꯄꯤ ꯃꯄꯤ ꯍꯣꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯆꯤꯡꯈꯩ ꯎꯔꯦ ꯂꯦꯝꯕꯤꯅ ꯁꯥꯎꯅ ꯐꯝꯂꯤꯕꯗꯨ꯫ ꯆꯤꯡꯈꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯗꯨꯗ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯥꯛꯊꯔꯁꯤꯀꯣ꯫ ꯆꯤꯡꯈꯩ ꯆꯩꯗꯨꯅ ꯊꯤꯟꯗꯨꯅ ꯏꯔꯤꯕ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯇꯥꯛꯄ ꯍꯧꯔꯛꯏ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯂꯦꯝꯕꯤꯇꯅꯤ ꯈꯨꯝꯗꯕ, ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤꯕ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯎꯏ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯗ ꯍꯧꯒꯠꯂꯣ꯫ ꯂꯦꯝꯕꯤ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯆꯤꯡꯈꯩ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯩꯗꯧꯔꯤ ꯅꯪꯅ ꯃꯌꯥꯝꯅ ꯈꯨꯝꯂꯤꯕꯁꯤ ꯌꯥꯎꯗ꯭ꯔꯤꯕꯗꯤ? ꯅꯪ ꯂꯣꯏꯅ ꯍꯩꯔꯕꯣ? ꯍꯩꯇꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯈꯨꯝꯗ꯭ꯔꯤꯕ? ꯇꯟꯕꯒꯤ꯫ ꯀꯩꯗꯧ ꯇꯜꯂꯤꯕ? ꯈꯨꯝꯅꯤꯡꯗꯕꯒꯤ꯫ ꯅꯪ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ? ꯁꯅꯥ, ꯂꯦꯝꯕꯤ ꯁꯅꯥ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯀꯔꯤꯃꯠꯇ ꯀꯤꯗꯅ ꯗꯪꯗꯪ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯆꯤꯡꯈꯩ ꯅꯣꯛꯅꯤꯡꯕ ꯈꯪꯖꯤꯟꯗꯨꯅ ꯎꯁꯤꯠꯇꯅ ꯀꯔꯤ ꯂꯦꯝꯕꯤ ꯁꯅꯥꯕ? ꯍꯣꯏ, ꯑꯩꯅ ꯇꯥꯕꯗꯗꯤ ꯂꯝꯍꯦꯟ ꯁꯅꯥ ꯍꯥꯏꯅ ꯇꯥꯏꯗ꯫ ꯂꯦꯝꯕꯤ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯅꯣꯡꯈꯠꯂꯛꯏ, ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯗꯅ ꯀꯅꯥ ꯍꯥꯏꯕ? ꯑꯩꯒꯤ ꯃꯤꯡ ꯅꯠꯇꯦ, ꯌꯨꯝꯗ ꯁꯅꯥ, ꯃꯌꯥꯝꯒꯤꯅ ꯂꯦꯝꯕꯤ, ꯑꯅꯤꯗꯨ ꯄꯨꯟꯁꯤꯟꯅꯔꯒ ꯂꯦꯝꯕꯤ ꯁꯅꯥ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯥꯏꯔꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯅꯤꯡꯗ꯭ꯔꯤꯕꯁꯦ? ꯇꯝꯅꯤꯡꯗꯕꯒꯤ꯫ ꯑꯗꯨꯗꯤ ꯇꯣꯛꯑꯒꯦꯔꯥ? ꯍꯣꯏ, ꯀꯨꯏꯔꯦ ꯑꯩꯗꯤ ꯇꯣꯛꯅꯤꯡꯕ, ꯇꯥꯆꯧꯈꯣꯏꯅ ꯌꯥꯗꯕꯒꯤꯅꯤ꯫ ꯃꯌꯥꯝꯅ ꯂꯣꯏꯅ ꯂꯥꯛꯏꯁꯤ ꯎꯗ꯭ꯔꯣ? ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯀꯌꯥꯝ ꯋꯥꯒꯦ? ꯋꯥꯏ꯫ ꯆꯤꯡꯈꯩ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯂꯦꯝꯕꯤ ꯉꯛꯅ ꯌꯦꯡꯈꯠꯂꯛꯄꯗ ꯎꯔꯦ ꯆꯤꯡꯈꯩꯒꯤ ꯃꯅꯥꯇꯣꯟ ꯁꯨꯃꯥꯡꯒꯤ ꯀꯣꯏ ꯑꯗꯨ꯫ ꯃꯗꯨꯅꯤ ꯂꯦꯝꯕꯤꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤꯕ, ꯈꯣꯏꯔꯥꯡꯂꯤꯕ ꯑꯁꯤ꯫ ꯂꯦꯝꯕꯤ ꯁꯥꯎꯅ ꯀꯩꯗꯧ ꯅꯣꯛꯏꯅꯣ? ꯆꯤꯡꯈꯩ ꯃꯥꯅ ꯑꯣꯏꯅ ꯍꯜꯂꯦ꯫ ꯆꯤꯡꯈꯩ ꯇꯞꯊꯗꯨꯅ ꯐꯝꯃꯣ ꯐꯝꯃꯣ ꯌꯥꯔꯦ꯫ ꯂꯦꯝꯕꯤ ꯁꯥꯎꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯎꯄꯥꯏ ꯂꯩꯇ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯈ꯭ꯔꯦ꯫ ꯃꯨꯕꯤ ꯁꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯕꯁꯤꯕꯨ ꯇꯝꯅꯤꯡꯗ꯭ꯔꯗꯤ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯈꯪꯗꯦ, ꯃꯌꯥꯝꯗ ꯌꯦꯠꯅꯕ꯫ ꯍꯥꯏꯔꯤꯕꯗꯨ ꯂꯦꯝꯕꯤ ꯇꯥꯔꯦ꯫ ꯂꯦꯝꯕꯤ ꯁꯥꯎꯅ ꯀꯨꯁꯤꯅꯤ, ꯅꯪꯅ ꯊꯤꯕꯤꯌꯨ ꯍꯥꯏꯗꯦ, ꯅꯪ ꯈꯛꯀꯤ ꯑꯣꯖꯥꯔꯣ? ꯃꯨꯕꯤꯁꯨ ꯁꯥꯎꯅ ꯃꯥꯅꯤ, ꯑꯩꯒꯤ ꯑꯣꯖꯥꯅꯤ꯫ ꯀꯔꯤ? ꯑꯩꯒꯤꯁꯨ ꯑꯣꯖꯥꯅꯤ, ꯑꯩꯒꯤ ꯑꯣꯖꯥ, ꯈꯪꯉꯕ? ꯑꯩꯒꯤ ꯑꯣꯖꯥ꯫ ꯑꯅꯤꯗꯨ ꯈꯠꯅꯕ ꯍꯧꯔꯛꯏ꯫ ꯃꯨꯕꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯥꯛꯅꯤꯡꯗ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯣ? ꯅꯨꯡꯇꯤꯒꯤ, ꯅꯣꯡꯃꯇꯁꯨ ꯅꯠꯇꯦ, ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯏꯀꯥꯏꯕꯤꯗꯦ, ꯅꯪ ꯅꯊꯧꯔꯣ? ꯅꯪꯅ ꯊꯤꯒꯠꯄꯤꯔꯤꯗꯨꯕꯣ? ꯑꯣꯖꯥꯁꯦ ꯑꯩꯒꯤꯁꯨ ꯑꯣꯖꯥ, ꯈꯪꯉꯕ? ꯂꯥꯛꯅꯤꯡꯉꯒ ꯂꯥꯛꯀꯅꯤ, ꯂꯥꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ, ꯂꯦꯝꯕꯤ ꯑꯩꯒꯤ ꯀꯨꯁꯤ꯫ ꯑꯅꯤꯗꯣ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯈꯠꯅꯕ ꯍꯧꯔꯛꯏ꯫ ꯊꯔꯣ ꯄꯥꯈꯠꯅ
ꯀꯩꯅꯣ ꯅꯣꯏꯅꯤꯅ ꯇꯧꯔꯤꯗꯨꯕꯣ? ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯤ, ꯑꯝꯇ ꯇꯣꯛꯑꯣ ꯍꯥꯏꯕꯁꯦ꯫ ꯆꯤꯡꯈꯩ ꯁꯨꯝ ꯀꯟꯈꯠꯂꯛꯄ ꯑꯗꯨꯗ ꯍꯥꯏ ꯇꯣꯛꯑꯣ, ꯀꯔꯤꯒꯤ ꯈꯠꯅꯩꯅꯣ? ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯔꯒ ꯈꯠꯅꯕ ꯍꯧꯅꯕ꯭ꯔꯣ? ꯅꯃꯥꯏꯁꯤꯡꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯈꯠꯅꯗꯣꯏ ꯁꯔꯨꯛꯇꯤꯅꯦ ꯍꯌꯦꯡꯗꯒꯤ ꯂꯥꯛꯀꯅꯨ꯫ ꯂꯦꯝꯕꯤ ꯆꯤꯡꯈꯩꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯋꯥ ꯋꯥ ꯀꯞꯊꯣꯔꯛꯏ꯫ ꯂꯦꯝꯕꯤ ꯀꯞꯉꯥꯡ ꯇꯧꯔꯛꯏ꯫ ꯃꯥꯅ ꯈꯠꯅꯕ ꯍꯧꯔꯛꯏꯅꯤ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄ ꯑꯃꯁꯨ ꯌꯥꯎꯔꯛꯏ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯗ ꯂꯦꯝꯕꯤ ꯇꯣꯛꯑꯣ ꯌꯥꯔꯦ, ꯑꯣꯖꯥꯅ ꯍꯥꯏꯕꯕꯨ꯫ ꯃꯨꯕꯤ ꯆꯤꯡꯈꯩꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯕꯤꯔꯛꯇꯕ ꯑꯗꯨꯗ ꯃꯥꯁꯨ ꯀꯞꯄ ꯍꯧꯔꯛꯏ꯫ ꯆꯤꯡꯈꯩ ꯃꯨꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯨꯕꯤ ꯅꯪꯁꯨ ꯑꯃꯨꯛ ꯀꯞꯄꯕ? ꯌꯥꯔꯦ ꯇꯣꯛꯑꯣ꯫ ꯑꯅꯤꯗꯨ ꯋꯥ ꯋꯥ ꯀꯞꯁꯤꯜꯂꯛꯏ꯫ ꯆꯤꯡꯈꯩ ꯃꯅꯥꯀꯣꯡ ꯑꯗꯨ ꯆꯦꯈꯥꯏꯔꯛꯀꯗꯧꯔꯤ꯫ ꯆꯤꯡꯈꯩ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯃꯀꯣꯛ ꯉꯧꯔꯛꯏ꯫ ꯆꯤꯡꯈꯩ ꯑꯅꯤꯃꯛꯇ ꯌꯥꯔꯦ ꯇꯣꯛꯑꯣ, ꯅꯣꯏ ꯑꯅꯤꯃꯛꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯆꯤꯡꯈꯩ ꯊꯥꯅꯤꯜꯗ ꯊꯥꯅꯤꯜ ꯑꯅꯤꯁꯤ ꯄꯨꯔꯒ ꯑꯝꯇ ꯆꯠꯂꯣ꯫ ꯊꯥꯅꯤꯜ ꯑꯅꯤ ꯑꯗꯨꯗ ꯂꯦꯝꯕꯤ ꯃꯨꯕꯤ ꯂꯥꯛꯑꯣ, ꯅꯣꯏ ꯑꯅꯤꯁꯤꯗꯤꯕ꯫ ꯑꯅꯤꯗꯨ ꯄꯨꯔꯒ ꯊꯣꯛꯈꯤ꯫ ꯆꯤꯡꯈꯩ ꯃꯌꯥꯝ ꯑꯗꯨꯗ ꯆꯠꯂꯣ ꯅꯣꯏ ꯃꯌꯥꯝꯁꯨ, ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯅ ꯂꯥꯛꯑꯣ, ꯉꯁꯤꯒꯤꯗꯤꯅꯦ ꯇꯣꯛꯑꯁꯤ꯫ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯀꯣꯛꯀ ꯉꯥꯎꯏꯗ, ꯀꯔꯤ ꯅꯨꯡꯒꯤ ꯉꯥꯡꯖꯔꯨꯕꯅꯣ꯫ ꯆꯤꯡꯈꯩ ꯃꯥꯁꯨ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯂꯦꯝꯕꯤ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯇꯣꯝꯕ ꯃꯆꯟꯗ ꯁꯅꯥ ꯀꯩꯗꯧꯔꯦ? ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯂꯦꯝꯕꯤ ꯀꯞꯇꯨꯅ ꯃꯨꯕꯤꯒ ꯈꯠꯅꯔꯤꯕ꯫ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯈꯠꯅꯔꯤꯕ? ꯈꯪꯗꯦ, ꯃꯥꯅ ꯍꯧꯔꯛꯑꯦ꯫ ꯇꯣ ꯏꯕꯦꯝꯃ, ꯂꯥꯏꯔꯤꯛꯀ ꯇꯝꯃꯨꯔꯅꯨ, ꯅꯣꯡꯃꯇꯁꯨ ꯍꯔꯥꯎ ꯆꯠꯂꯣ, ꯑꯗꯨꯒ ꯍꯔꯥꯎ ꯍꯜꯂꯣ꯫ ꯑꯇꯣꯝꯕ ꯉꯥꯡꯗꯨꯅ ꯀꯥꯗ ꯆꯪꯈꯤ꯫ ꯂꯦꯝꯕꯤ ꯃꯌꯥꯝꯕꯒꯤ ꯊꯋꯥ ꯁꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯛꯇꯨꯅ ꯍꯦꯟꯅ ꯀꯞꯂꯛꯏ꯫ ꯆꯤꯡꯈꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯌꯩꯍꯟꯗꯨꯅ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯑꯊꯥꯞꯄ ꯁꯟꯙ꯭ꯌꯥꯒꯤ ꯃꯩ ꯆꯨꯈꯠꯂꯛꯄ, ꯀꯥꯎꯔꯦꯟ ꯁꯟꯅ ꯃꯥꯒꯤ ꯁꯪꯒꯣꯟꯊꯝꯅ ꯀꯥꯔꯛꯄ ꯉꯛꯀꯤ ꯁꯔꯤꯛ ꯑꯃꯗꯤ ꯀꯣꯔꯣꯛ ꯂꯥꯎꯕꯤꯒꯤ ꯃꯈꯣꯜꯅ ꯅꯨꯡꯁꯤꯔꯕ ꯁꯨꯔ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯔꯦ꯫ ꯆꯤꯡꯈꯩ ꯄꯨꯛꯅꯤꯡ ꯑꯗꯨ ꯅꯧꯊꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤ ꯑꯄꯥꯏꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯣ ꯈꯪꯗꯦ, ꯂꯦꯝꯕꯤꯒꯤ ꯑꯩꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯕ ꯈꯣꯟꯊꯥꯡ ꯑꯗꯨ ꯇꯥꯔꯛꯏ꯫ ꯆꯤꯡꯈꯩ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯆꯤꯡꯈꯩ ꯊꯃꯣꯏ ꯑꯗꯨ ꯃꯔꯣꯜ ꯂꯣꯟꯕ ꯍꯧꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯤꯕ ꯑꯁꯤꯕꯨ? ꯑꯉꯛꯄꯅꯤ, ꯃꯐꯝ ꯑꯁꯤꯅ ꯑꯩꯕꯨ ꯄꯨꯟꯁꯤꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯣꯡꯃꯒꯤ ꯃꯐꯝ ꯑꯁꯤꯅ ꯑꯩꯕꯨ ꯇꯞꯅ ꯆꯤꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯀꯔꯤ? ꯁꯅꯥ, ꯂꯝꯍꯦꯟ ꯁꯅꯥ꯫ ꯆꯤꯡꯈꯩ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯂꯤꯁꯥꯡ ꯊꯥꯔꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯅꯤ ꯃꯥꯅ ꯃꯤꯠꯇ ꯎꯔꯤꯕ꯫ ꯍꯦꯃꯥ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯕ ꯆꯪꯂꯛꯏ꯫ ꯃꯣꯏ ꯃꯄꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯅꯅꯕ ꯇꯧꯔꯁꯤ꯫ ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯉꯤꯕꯅꯣꯅꯦ? ꯉꯔꯥꯡ ꯍꯥꯄꯛꯄ ꯅꯥꯄꯤ ꯆꯥꯕꯤꯗꯣ ꯇꯥꯎꯔꯒ ꯊꯣꯡꯉꯤ꯫ ꯏꯁ, ꯍꯥꯎꯔꯅꯤꯗ, ꯑꯩꯒꯤ ꯍꯦꯃꯥꯅ ꯊꯣꯡꯕ ꯉꯥ ꯍꯥꯏꯔꯤꯗꯅ꯫ ꯍꯣ, ꯆꯥꯕ ꯐꯥꯎꯕ ꯆꯥꯗ꯭ꯔꯤꯌꯦ, ꯑꯣꯟꯊꯣꯛꯅ ꯊꯥꯒꯠꯅꯤꯡꯈ꯭ꯔꯕꯣꯏꯔꯦꯗ꯫ ꯑꯅꯤꯗꯨ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯛꯏ꯫ ꯏꯕꯣꯍꯜ ꯐꯖꯔꯕ ꯆꯈꯣꯝ ꯑꯃ ꯍꯨꯞꯆꯤꯟꯗꯨꯅ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯒꯤ ꯍꯦꯃꯥꯒꯤ ꯈꯨꯠ ꯍꯥꯏꯅ꯫ ꯍꯦꯃꯥ ꯅꯣꯛꯇꯨꯅ ꯑꯣ, ꯑꯩꯒꯤ ꯈꯨꯠꯅ ꯅꯠꯇꯤꯌꯦ, ꯉꯥꯅꯅꯦ, ꯉꯥꯅ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯤꯡꯉꯤ꯫ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛ ꯍꯥꯏꯕꯁꯦ, ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯑꯃꯅꯤ꯫ ꯀꯔꯤꯃꯠꯇ ꯋꯥꯠꯄ ꯂꯝꯗꯝ ꯅꯠꯇꯦ꯫ ꯁꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯥꯡꯉꯤ, ꯐꯖꯩ ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯅꯤꯗꯨ ꯃꯆꯥꯒꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯖꯕ ꯀꯌꯥ ꯑꯃ ꯄꯔꯝꯄꯔꯥꯗꯒꯤ ꯍꯧꯅ ꯏꯕꯣꯍꯜ ꯍꯦꯃꯥꯗ ꯂꯤꯖꯔꯛꯏ꯫ ꯏꯕꯣꯍꯜ ꯑꯃꯗꯤ ꯍꯦꯃꯥꯁꯨ ꯆꯍꯤ ꯃꯇꯥꯡꯒꯤ ꯅꯨꯡꯁꯤ ꯂꯩꯍꯤ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯇꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯄꯛꯆꯩ ꯆꯥꯅꯩ꯫ ꯑꯈꯪꯕ ꯃꯤꯅ ꯍꯦꯃꯥ ꯑꯃꯗꯤ ꯏꯕꯣꯍꯜ ꯍꯥꯏꯅ ꯍꯥꯏꯅꯩ, ꯉꯥꯡꯅꯩ꯫ ꯀꯨꯜꯂꯅ ꯑꯇꯣꯝꯕꯗ ꯑꯇꯣꯝꯕ, ꯀꯔꯤꯒꯤꯅꯣꯅꯦ ꯅꯆꯟꯅ ꯃꯨꯕꯤꯒ ꯈꯠꯅꯩ ꯍꯥꯏꯔꯤꯕꯁꯦ? ꯈꯪꯗꯦ, ꯅꯆꯥꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧ, ꯄꯥꯕꯅꯁꯨ ꯈꯔ ꯍꯩ, ꯂꯥꯏꯔꯤꯛꯅ ꯃꯔꯣꯜ ꯑꯃ ꯇꯝꯅꯤꯡꯗ꯭ꯔꯤꯕ꯫ ꯑꯣꯖꯥ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯌꯦꯛꯇꯨꯗꯪ ꯆꯠꯍꯧꯔꯕꯗꯤ ꯍꯥꯏꯅ ꯇꯧꯕ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯇꯣꯛꯅꯁꯨ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ꯫ ꯂꯦꯝꯕꯤ ꯉꯥꯡꯅꯔꯤꯕꯗꯨ ꯏꯃꯨꯡꯗꯒꯤ ꯇꯥꯏ꯫ ꯃꯄꯥꯅ ꯇꯣꯛꯂꯁꯅꯨ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯁꯦꯡꯕꯔꯣ ꯄꯥꯕ? ꯑꯇꯣꯝꯕꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ,
ꯀꯌꯥꯗ ꯇꯝꯅꯤꯡꯗ꯭ꯔꯤꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯇꯝꯅꯤꯡꯗꯦ, ꯇꯝꯅꯤꯡꯕ ꯅꯪ ꯇꯝꯃꯨ ꯌꯥꯗ꯭ꯔꯣ? ꯅꯪꯗꯤ ꯀꯩꯗꯧ ꯇꯝꯗ꯭ꯔꯤ? ꯀꯨꯜꯂ ꯑꯅꯤꯗꯨꯒꯤ ꯃꯔꯩ ꯍꯧꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ, ꯌꯥꯔꯦ ꯌꯥꯔꯦ ꯇꯣ, ꯏꯄꯥꯒꯤ ꯁꯅꯥ, ꯅꯪꯁꯨ ꯇꯝꯃꯨꯔꯅꯨ, ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯇꯝꯅꯤꯡꯗ꯭ꯔꯕꯗꯨꯕꯨ꯫ ꯍꯣꯏ ꯄꯥꯕ, ꯑꯩꯗꯤ ꯅꯍꯥꯟꯗꯩ ꯍꯥꯏꯖꯔꯤꯗꯨꯅꯤ꯫ ꯍꯣ ꯍꯣ, ꯆꯪꯉꯣ ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ꯫ ꯂꯦꯝꯕꯤ ꯍꯔꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯀꯨꯜꯂ, ꯑꯇꯣꯝꯕ, ꯃꯁꯤꯅꯗꯤ ꯌꯥꯔꯣꯏ, ꯅꯆꯟꯁꯦ ꯀꯔꯤꯅꯣꯃ ꯈꯟꯅꯁꯤ, ꯅꯪꯒꯅ ꯈꯔ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯂꯦ꯫ ꯄꯥꯕ ꯈꯣꯏꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯁꯤ, ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯃꯥꯁꯨ꯫ ꯍꯣꯔꯦꯟ ꯅꯪ ꯇꯥꯆꯧ ꯑꯃꯗꯤ ꯇꯌꯥꯏ ꯍꯜꯂꯛꯂꯅꯤ, ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯪꯉꯣ ꯆꯪꯉꯣ, ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯊꯔꯣ ꯑꯃꯗꯤ ꯃꯨꯕꯤ ꯃꯍꯧꯁꯥꯒꯨꯝ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯏ꯫ ꯊꯥꯅꯤꯜꯅ ꯑꯅꯤꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯨꯕꯤ ꯃꯥꯗꯤ ꯊꯥꯅꯤꯜ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯍꯧꯈ꯭ꯔꯕꯅꯤ꯫ ꯊꯥꯅꯤꯜ ꯃꯨꯕꯤꯗ, ꯃꯨꯕꯤ ꯂꯥꯛꯑꯕꯣ? ꯍꯣꯏ, ꯀꯩꯒꯤꯅꯣ ꯉꯔꯥꯡ ꯂꯦꯝꯕꯤꯒ ꯈꯠꯅꯔꯤꯕꯗꯤ? ꯑꯗꯣ ꯅꯪꯅ ꯊꯤꯕꯤꯌꯨ ꯍꯥꯏꯗꯦ? ꯍꯣꯏꯅꯦ, ꯊꯤꯔꯣꯏ, ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯧꯒꯅꯨ꯫ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯔꯝꯂꯒ ꯍꯟꯗꯛ ꯅꯈꯣꯏ ꯑꯅꯤꯅ ꯎꯅꯕ ꯌꯥꯗꯕ ꯃꯈꯩ ꯈꯠꯅꯕꯁꯦ, ꯑꯎꯕ ꯃꯤꯅꯁꯨ ꯐꯖꯅ ꯍꯥꯏꯅꯔꯣꯏ꯫ ꯍꯥꯏꯅꯗ꯭ꯔꯒ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯦꯝꯕꯤꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯤ? ꯁꯥꯎꯕ ꯇꯥꯕꯅꯤ, ꯃꯔꯝꯗꯤ ꯃꯨꯕꯤ ꯃꯈꯥ ꯁꯨꯝ ꯁꯝꯊꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ ꯊꯥꯅꯤꯜꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ, ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯌꯦꯠꯂꯤ, ꯑꯣꯖꯥꯕꯨ ꯑꯗꯨꯝ ꯁꯥꯎꯍꯜꯂꯤ꯫ ꯊꯥꯅꯤꯜ ꯍꯥꯟꯅꯗꯒꯤ ꯆꯤꯡꯅꯗꯨꯅꯒ ꯂꯩꯔꯦ ꯃꯨꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯈꯪꯅꯤꯡꯅ꯫ ꯑꯗꯨꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯅ ꯀꯔꯤꯒꯤ? ꯍꯣ ꯑꯣꯖꯥꯗꯣ ꯑꯩꯅ ꯅꯨꯡꯁꯤꯕ, ꯑꯩꯅ ꯄꯥꯝꯕ, ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯦ? ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯅꯠꯇꯦ, ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯕ ꯅꯪꯕꯨ? ꯊꯥꯅꯤꯜ ꯋꯥꯍꯩꯗꯨꯗ ꯑꯁꯥꯎꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯔꯣꯅ ꯃꯨꯕꯤꯗ, ꯀꯩꯅꯣ ꯃꯨꯕꯤ ꯅꯪꯅ ꯉꯥꯡꯉꯤꯗꯣ? ꯇꯥ ꯊꯥꯅꯤꯜꯁꯦ ꯀꯩ ꯈꯜꯂꯝꯒꯅꯤ? ꯈꯟꯒꯦ ꯈꯟꯁꯅꯨ, ꯈꯟꯗꯅꯅꯦ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯐꯅꯤ꯫ ꯅꯪꯁꯤꯁꯨ ꯏꯕꯦꯝꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯩꯅꯣꯝꯃ ꯁꯨꯝ ꯇꯧꯁꯤꯜꯂꯛꯏ꯫ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ꯫ ꯊꯥꯅꯤꯜ ꯃꯥꯗꯤ ꯋꯥ ꯂꯥꯡ ꯀꯩꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯐꯩꯖꯥꯎꯅ, ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯅ? ꯊꯥꯅꯤꯜ ꯇꯞꯅ, ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯑꯔꯣꯏ꯫ ꯀꯔꯤꯒꯤ? ꯂꯥꯛꯅꯤꯡꯗ꯭ꯔꯦ꯫ ꯍꯥꯏꯅ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯦꯝꯕꯤꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯆꯤꯡꯈꯩ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯂꯦꯝꯕꯤ ꯌꯥꯎꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ, ꯑꯗꯨꯕꯨ ꯃꯤꯃꯥꯡ ꯊꯣꯛꯅ ꯍꯪꯂꯨꯕ ꯌꯥꯗꯕꯅ ꯀꯔꯤꯃꯇ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯆꯠꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯛꯂꯤ ꯂꯦꯝꯕꯤ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯂꯥꯛꯇꯕ꯫ ꯀꯨꯜꯂ ꯃꯈꯣꯏꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯠꯂꯣ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯨ ꯊꯣꯛꯂꯦ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯔꯣꯗ, ꯊꯔꯣ, ꯂꯦꯝꯕꯤ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯦ? ꯃꯥꯕꯨ ꯃꯁꯥ ꯉꯝꯗ꯭ꯔꯕꯣ? ꯑꯩꯅ ꯍꯪꯕꯗꯗꯤ ꯂꯥꯛꯑꯔꯣꯏꯅ ꯍꯥꯏꯕꯅꯤ, ꯑꯗꯣ ꯑꯩ ꯑꯃꯨꯛꯀ ꯍꯪꯒꯦ ꯑꯣꯖꯥ꯫ ꯍꯣꯏ ꯍꯣꯏ, ꯑꯃꯨꯛꯇꯪꯒ ꯍꯪꯉꯨ꯫ ꯑꯗꯨꯒ ꯊꯥꯅꯤꯜꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ, ꯃꯥꯅ ꯀꯩꯗꯧꯔꯦ? ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯣꯏ ꯁꯨꯝ ꯃꯁꯤꯡ ꯍꯟꯊꯔꯛꯏ꯫ ꯇꯥ ꯊꯥꯅꯤꯜꯗꯤ ꯈꯪꯗꯤꯌꯦ, ꯂꯦꯝꯕꯤꯕꯨꯗꯤ ꯍꯟꯈꯤꯕꯗ ꯑꯗꯨꯝ ꯍꯪꯉꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯃꯨꯕꯤ ꯂꯦꯝꯕꯤꯒꯤ ꯋꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯃꯨꯕꯤ ꯁꯥꯎꯅ ꯊꯔꯣꯗ, ꯅꯪ ꯂꯦꯝꯕꯤꯒꯤ ꯄꯥꯎ ꯌꯥꯝꯅ ꯍꯪꯅꯤꯡꯕ꯭ꯔꯕ? ꯂꯦꯝꯕꯤꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯂꯨꯔꯕꯣ ꯅꯪ? ꯀꯩꯅꯣ ꯃꯨꯕꯤ, ꯂꯨꯕ ꯂꯨꯗꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ, ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯒꯤ ꯍꯥꯏꯕꯅꯤ꯫ ꯅꯪꯒꯁꯨ ꯃꯥꯒ ꯆꯞ ꯃꯥꯟꯅꯩ, ꯀꯩꯗꯧꯔꯒꯦ ꯑꯗꯣ? ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯂꯦꯝꯕꯤꯕꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ꯫ ꯑꯣꯖꯥꯁꯦ ꯑꯩꯅ ꯄꯥꯝꯖꯩ, ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯃꯨꯕꯤ, ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ꯫ ꯃꯤ ꯑꯣꯖꯥꯅꯤ, ꯑꯣꯖꯥꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯣꯖꯥꯗꯤ ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ 10 ꯑꯃ ꯍꯜꯂꯝꯒꯅꯤ꯫ ꯍꯜꯂꯒ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯤꯗꯤ ꯑꯉꯥꯡ ꯑꯃ ꯄꯣꯛꯄꯗ ꯍꯟꯅꯨꯈꯤ ꯍꯥꯏꯅꯕꯅꯤ, ꯀꯩꯁꯨꯝ ꯈꯟꯕꯤꯗꯦ꯫ ꯅꯪꯅꯦ, ꯅꯪ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯃꯤ ꯈꯪꯅꯔꯛꯑꯒ ꯋꯥ ꯌꯥꯝ ꯊꯧ ꯌꯥꯝꯅꯅꯕ ꯅꯠꯇꯦ꯫ ꯁꯤ ꯂꯥꯏꯔꯤꯅꯦ, ꯇꯥ ꯊꯥꯅꯤꯜꯗꯨꯕꯨ ꯑꯋꯣꯏ ꯇꯥꯈꯩ ꯂꯥꯛꯑꯔꯣꯏ ꯍꯥꯏꯖꯥꯠꯂꯣ? ꯐꯅ ꯀꯨꯏꯁꯤꯜꯂꯛꯑꯦ ꯃꯥꯁꯨ ꯂꯥꯛꯇ꯭ꯔꯤꯁꯦ꯫ ꯂꯥꯛꯇꯤ ꯂꯥꯛꯇꯁꯅꯨ, ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯋꯥꯏ ꯑꯃ ꯁꯪꯉꯤ ꯃꯥ ꯂꯥꯛꯇꯕꯁꯦ꯫ ꯃꯁꯛꯇꯨ ꯍꯦꯛ ꯎꯕꯗꯅꯦ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯕꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯜꯂꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯑꯃ, ꯇꯥ ꯊꯥꯅꯤꯜꯅ ꯉꯥꯏꯖꯔꯛꯂꯤꯕ ꯁꯪꯖꯔꯛꯂꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯀꯣꯛ ꯌꯥꯕꯤꯔꯒꯦꯁꯨ ꯍꯥꯏꯗꯦ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗꯨꯗ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯃꯨꯕꯤ ꯃꯅꯥꯗꯨ ꯃꯦꯟꯁꯤꯟꯗꯨꯅ, ꯑꯁ ꯑꯁ, ꯌꯥꯔꯦ ꯂꯦꯞꯄꯣ, ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ꯫ ꯍꯣꯏ ꯍꯣꯏ, ꯂꯦꯞꯄꯦ꯫ ꯃꯨꯕꯤ ꯅꯣꯛꯇꯨꯅ, ꯑꯗꯨꯅꯤ, ꯑꯗꯣ ꯌꯨꯝꯁꯨ ꯌꯧꯔꯦ, ꯆꯪꯍꯧꯔꯒꯦ꯫ ꯍꯌꯦꯡꯁꯨ ꯉꯟꯅ ꯂꯥꯛꯎꯀꯣ꯫ ꯃꯨꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯪꯈꯤ꯫ ꯊꯔꯣ ꯃꯌꯨꯝ ꯆꯪꯗꯅ ꯂꯦꯝꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫
ꯂꯦꯝꯕꯤ ꯐꯤ ꯊꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤ ꯃꯆꯥꯗꯤ ꯃꯔꯝ ꯀꯌꯥ ꯃꯣꯛꯈ꯭ꯔꯦꯀꯣ꯫ ꯃꯣꯛꯇ ꯌꯥꯗꯦ ꯏꯕꯦꯝꯃ, ꯁꯤ ꯃꯣꯛꯇꯕꯗꯅꯦ ꯇꯥꯆꯧꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯣꯅ ꯍꯥꯏꯔꯛꯇꯣꯏꯕ꯫ ꯊꯔꯣ ꯅꯣꯛꯇꯨꯅ ꯅꯠꯇꯦ, ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯁꯨꯛ ꯌꯥꯝ ꯇꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯈꯪꯗꯦ, ꯌꯥꯝ ꯇꯜꯂꯦ꯫ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯁꯛꯇꯨꯒ ꯃꯀꯣꯏꯗꯨꯒ꯫ ꯑꯦ ꯀꯣꯏꯗꯨꯅ ꯀꯩꯗꯧꯔꯕ? ꯑꯣ ꯈꯪꯗꯦ, ꯑꯩꯗꯤꯅꯦ ꯅꯨꯄꯥꯅ ꯃꯀꯣꯏ ꯍꯧꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯣꯖꯥꯗ ꯍꯧꯕꯗꯤ ꯐꯖꯩ ꯏꯕꯦꯝꯃ, ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯒ ꯃꯥꯟꯗ꯭ꯔꯣ? ꯊꯕꯛꯀ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯕ꯫ ꯈꯪꯗꯦ, ꯑꯩꯈꯣꯏꯗꯤ ꯔꯥꯁꯤ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦ꯫ ꯊꯔꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣ ꯐꯔꯦ, ꯅꯣꯏꯒꯤ ꯔꯥꯁꯤ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯠꯄꯤꯕ ꯅꯠꯇ꯭ꯔꯣ? ꯑꯣ ꯆꯠꯆꯔꯤꯌꯦ, ꯑꯗꯣ ꯉꯁꯤꯗꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ, ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯏꯕꯦꯝꯃꯕꯨꯁꯨ ꯍꯪꯉꯛꯑꯦ꯫ ꯂꯦꯝꯕꯤ ꯅꯣꯛꯇꯨꯅ ꯑꯣꯖꯥꯅ? ꯑꯣꯖꯥꯅ ꯅꯪꯕꯨ ꯍꯪꯉꯛꯏꯕ꯫ ꯀꯔꯤ ꯍꯥꯏꯅ ꯍꯪꯉꯛꯏꯕ ꯃꯥꯗꯤ? ꯅꯪ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯦ? ꯀꯩꯗꯧꯕꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ, ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯍꯥꯏꯅ꯫ ꯑꯗꯒꯤ ꯅꯪꯅ ꯀꯔꯤ ꯈꯨꯝꯃꯝꯃꯕ? ꯑꯩꯁꯨ ꯂꯥꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯦ, ꯑꯗꯨꯒꯤꯅꯦꯅ ꯑꯗꯨꯝ ꯈꯨꯝꯃꯝꯃꯤ ꯁꯤꯅꯤꯗꯅ꯫ ꯑꯁ ꯅꯪꯁꯨ ꯂꯣꯏꯔꯦꯍꯦ, ꯀꯩꯅꯣꯝꯇꯁꯨ ꯍꯥꯏꯌꯣ, ꯂꯥꯛꯅꯤꯡꯗ꯭ꯔꯦ ꯍꯦꯛꯇ ꯍꯥꯏꯕꯁꯤꯗꯤ꯫ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯁꯣꯏꯔꯒꯦ? ꯑꯣ ꯁꯣꯏꯗꯤꯌꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯣꯖꯥꯗꯃꯛ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯐꯖꯗꯦꯗꯅ꯫ ꯏꯁ ꯅꯪꯅ ꯑꯃꯨꯛ ꯈꯪꯕꯤꯔꯤꯕ? ꯍꯣꯏ꯫ ꯑꯅꯤꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯏ꯫ ꯊꯔꯣ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯣ ꯅꯪ ꯑꯁꯦꯡꯕꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ? ꯈꯪꯗꯦꯗ, ꯑꯩꯁꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯂꯥꯛꯅꯤꯡꯗ꯭ꯔꯤ, ꯂꯥꯛꯅꯤꯡꯉꯀꯥꯟꯗ ꯂꯥꯛꯑꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯣꯖꯥꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ꯫ ꯍꯥꯏꯅꯨꯍꯦ ꯅꯪꯁꯨ꯫ ꯈꯪꯉꯦ ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯌꯥꯔꯦ, ꯅꯨꯃꯤꯠ ꯇꯥꯈꯤꯗꯧꯔꯦ, ꯑꯩ ꯊꯤꯟꯗꯣꯛꯎ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕꯤꯁꯨ ꯆꯤꯡꯈꯩꯅ ꯃꯥꯕꯨ ꯍꯪꯉꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯛꯏ꯫ ꯂꯦꯝꯕꯤ ꯃꯊꯟꯇ ꯑꯩꯕꯨ ꯆꯠꯂꯗ꯭ꯔꯅꯦ? ꯑꯣꯖꯥꯅ ꯑꯩꯕꯨ ꯍꯪꯉꯤꯗꯨꯅ ꯀꯔꯤꯒꯤ? ꯂꯦꯝꯕꯤ ꯃꯐꯥꯡ ꯈꯜꯂꯛꯏ꯫ ꯆꯤꯡꯈꯩ ꯃꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯆꯤꯛꯄ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕ ꯈꯨꯗꯤꯡꯒꯤ ꯂꯦꯝꯕꯤꯕꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯤꯡꯈꯩ ꯃꯊꯟꯇ ꯇꯁꯦꯡꯅ ꯃꯥꯕꯨ ꯂꯥꯛꯑꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯃꯥ ꯂꯥꯛꯇ꯭ꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ? ꯑꯩꯁꯤꯕꯨ ꯅꯠꯇꯦ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦ, ꯃꯥꯗꯤ ꯑꯩꯒꯤ ꯁꯥꯇ꯭ꯔꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯜꯍꯩꯗꯕ ꯋꯥꯈꯜ ꯑꯁꯤ ꯑꯩꯅ ꯈꯟꯕ ꯍꯧꯅꯗꯦ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯋꯥꯈꯜ ꯑꯗꯨ ꯊꯃꯣꯏꯗ ꯃꯃꯤ ꯇꯝꯂꯛꯄ ꯈꯨꯗꯤꯡ ꯃꯗꯨ ꯃꯥꯡꯍꯟꯈꯤꯅꯕ ꯍꯣꯠꯅꯖꯩ꯫ ꯐꯩꯖꯥꯎ ꯊꯥꯅꯤꯜꯒꯤꯗ ꯂꯥꯛꯏ꯫ ꯊꯥꯅꯤꯜ! ꯍꯩꯃꯥ, ꯐꯩꯖꯥꯎ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯍꯣꯏ ꯃꯥ, ꯊꯥꯅꯤꯜꯕꯨ? ꯃꯥꯗꯤ ꯄꯥꯠꯇ ꯆꯠꯂꯝꯒꯅꯤꯅꯦꯍꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯄꯥꯠꯇ ꯑꯣꯏꯅ ꯎꯅꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯩꯖꯥꯎ ꯆꯠꯀꯦ ꯇꯧꯏ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯉꯥꯏꯈꯣꯅꯦꯍꯦ ꯐꯩꯖꯥꯎ, ꯅꯪꯕꯨ ꯏꯃꯥꯅ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦꯍꯦ꯫ ꯍꯪꯉꯣ ꯏꯃꯥ꯫ ꯅꯠꯇꯦ, ꯑꯩꯈꯣꯏ ꯊꯥꯅꯤꯜꯁꯤꯕꯨ ꯃꯨꯕꯤꯒꯒ ꯁꯥꯎꯅꯕ ꯌꯥꯎꯕ꯭ꯔꯕ? ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯃꯆꯤ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩ, ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯕꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯁꯤꯇꯅꯤ꯫ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯇꯕꯗꯨꯗ ꯍꯪꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯤ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯕ ꯈꯪꯗꯦ꯫ ꯃꯥꯅꯦ, ꯃꯨꯕꯤꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯀꯩꯀꯥꯟꯗꯕꯗ ꯅꯨꯄꯤꯒꯤ ꯋꯥꯕꯨ꯫ ꯑꯗꯨꯅꯤ, ꯑꯩꯅꯁꯨ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤ꯫ ꯑꯩꯅꯗꯤꯅꯦ ꯑꯣꯖꯥꯁꯦ ꯂꯩꯔꯤꯉꯩꯗ ꯂꯥꯏꯔꯤꯛꯁꯤ ꯈꯔ ꯍꯩꯖꯍꯧꯁꯅꯨ ꯍꯥꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛꯀꯥꯁꯦ ꯊꯣꯏꯅ ꯌꯥꯎꯍꯟꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯅ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯪ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯈꯪꯗꯣꯔꯛꯎ꯫ ꯍꯣꯏ, ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯪꯉꯒꯦ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯕ ꯏꯃꯨꯡ ꯑꯁꯤꯗ ꯃꯥꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯅꯤ? ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ, ꯄꯥꯠꯇ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯆꯣ꯫ ꯐꯩꯖꯥꯎ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯊꯥꯅꯤꯜ ꯀꯣꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯇꯧꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯩꯖꯥꯎꯅ ꯊꯕꯛ ꯌꯥꯝ ꯐꯩꯗ ꯃꯤ ꯃꯆꯥꯗꯤ꯫ ꯅꯠꯇꯦ, ꯀꯩ ꯊꯥꯒꯦ ꯍꯥꯏꯅꯣ? ꯊꯥꯅꯤꯜ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯈꯪꯗꯦ, ꯊꯥꯅꯕꯗꯤ ꯏꯃꯥꯅ ꯃꯥꯏ ꯊꯥꯖꯅꯤ꯫ ꯑꯩꯗꯤ ꯂꯣꯏꯅ ꯇꯧꯕꯤꯔꯅꯤ, ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯤꯔꯅꯤ, ꯂꯣꯏꯔꯦ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯇ꯭ꯔꯤꯅ ꯀꯔꯤꯒꯤ? ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯃꯤꯆꯪ ꯁꯪꯒ ꯂꯩꯗꯅ ꯊꯕꯛ ꯑꯃ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯈꯨꯇꯝꯁꯤꯗꯤꯅꯦ ꯃꯤꯡ ꯏꯕ ꯍꯩꯅꯅꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯃꯕꯨ ꯑꯣꯏꯔꯣ, ꯑꯣꯖꯥ ꯂꯩꯔꯤꯉꯩꯁꯤꯗ ꯇꯝꯕ ꯌꯥꯕ ꯃꯈꯩꯗꯤ ꯇꯝꯍꯧꯕꯅ ꯐꯩꯗꯅ꯫ ꯌꯥꯔꯦ, ꯇꯝꯃꯔꯣꯏ, ꯑꯩ ꯃꯤꯡ ꯏꯕ ꯍꯩꯔꯦ, ꯑꯗꯨꯁꯨꯅꯦ ꯑꯁꯥꯡꯕꯤ꯫ ꯊꯧꯅꯥꯎꯖꯝ ꯊꯥꯅꯤꯜ ꯃꯩꯇꯩ, ꯂꯩꯐꯝꯅ ꯊꯥꯡꯒ꯫
ꯈꯨꯟꯊꯛ ꯂꯩꯔꯛ ꯑꯆꯧꯕ ꯁꯤꯅ ꯌꯥꯗ꯭ꯔꯤꯕꯣ? ꯊꯥꯅꯤꯜ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯐꯩꯖꯥꯎ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤꯁꯦ ꯃꯨꯕꯤꯅ ꯈꯔ ꯉꯥꯡꯈꯤꯕꯗꯨꯗ ꯇꯧꯔꯤꯔꯣ? ꯑꯁꯦꯡꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯗꯅ꯫ ꯊꯥꯅꯤꯜ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯅꯠꯇꯦꯗ ꯃꯥꯗꯤ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯤꯗꯨꯗꯤ ꯀꯔꯤ ꯇꯧꯔꯨꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤꯕꯨ ꯃꯥꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕ꯫ ꯐꯩꯖꯥꯎ ꯊꯥꯅꯤꯜꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨ ꯂꯣꯠꯁꯤꯟꯕ ꯑꯗꯨꯃꯛ ꯉꯝꯗ꯭ꯔꯦ꯫ ꯊꯥꯅꯤꯜ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯨꯜꯂꯛꯂꯤꯕꯁꯦ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯁꯨ ꯉꯥꯏ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯉꯤꯕꯗꯨꯅꯤ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯊꯥꯅꯤꯜ ꯀꯩꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤ ꯐꯩꯖꯥꯎ ꯃꯈꯥ ꯇꯥꯔꯛꯏ ꯑꯣꯖꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯍꯪꯉꯤ ꯑꯣꯖꯥꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯒꯗꯧꯔꯤ ꯂꯩꯔꯤꯉꯩꯁꯤꯗ ꯈꯔ ꯇꯝꯍꯧꯁꯤ ꯑꯩꯈꯣꯏꯅ ꯊꯥꯞꯅ ꯆꯠꯂꯒ ꯇꯝꯂꯨꯕꯁꯨ ꯉꯝꯗꯦ꯫ ꯐꯩꯖꯥꯎ ꯑꯩ ꯂꯥꯛꯑꯔꯣꯏꯒꯦꯗ ꯑꯩꯅ ꯂꯥꯛꯂꯕꯗꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯍꯦꯟꯅ ꯋꯥꯍꯟꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯦ꯫ ꯑꯗꯨ ꯌꯥꯔꯣꯏꯌꯦ ꯊꯥꯅꯤꯜ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯒꯤ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯗꯤ ꯀꯥꯏ ꯌꯥꯗꯧꯔꯤꯒꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯁꯥꯒꯠꯂꯤꯕ ꯑꯁꯥꯗꯣ ꯑꯣꯖꯥꯅ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏ꯫ ꯐꯩꯖꯥꯎ ꯅꯪ ꯁꯥꯎꯔꯅꯨ ꯃꯥꯒꯤ ꯋꯥꯇꯁꯨ ꯅꯠꯇꯅ ꯑꯩ ꯏꯃꯥꯒꯤ ꯃꯇꯦꯡꯁꯨ ꯈꯔ ꯄꯥꯡꯉꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯥꯅꯤꯜꯒꯤ ꯌꯥꯔꯣꯏꯗꯕ ꯃꯇꯧ ꯑꯗꯨꯗ ꯐꯩꯖꯥꯎ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ꯫ ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ꯫ ꯐꯩꯖꯥꯎ ꯊꯥꯅꯤꯜꯅ ꯁꯣꯟꯊꯔꯛꯂꯕ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯃꯥꯇꯅ ꯊꯦꯝꯖꯤꯟꯖꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯆꯤꯡꯈꯩ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯒ ꯑꯣꯏꯔꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯃꯤꯠ ꯑꯁꯤ ꯀꯣꯟꯅꯗꯕꯒꯨꯝꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯆꯤꯡꯈꯩ ꯂꯥꯏꯔꯤꯛ ꯑꯃ ꯁꯨꯝ ꯄꯥꯔꯝꯕꯗꯒꯤ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯂꯦꯝꯕꯤ ꯈꯣꯏꯔꯣꯝꯗ ꯆꯠꯂꯨꯁꯤꯔꯅꯦ? ꯍꯣꯏꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯤꯡꯈꯩ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯉꯥꯍꯧ ꯊꯣꯛꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯛꯐꯥꯏ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯂꯦꯝꯕꯤꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦꯕꯁꯦ꯫ ꯀꯣꯛꯐꯥꯏ ꯅꯣꯛꯇꯨꯅ ꯑꯩꯅ ꯍꯥꯏꯔꯦ ꯑꯣꯏꯔꯣꯏꯅ꯫ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯏꯁꯤꯡ ꯁꯣꯛꯏꯕꯁꯤꯗꯁꯨ ꯌꯥꯎꯗꯦ ꯄꯥꯠꯌꯥꯗ ꯆꯠꯂꯤꯕꯁꯤꯡ ꯑꯁꯤꯗꯁꯨ ꯌꯥꯎꯗꯦ ꯃꯥꯕꯨ ꯏꯃꯨꯡꯗꯨꯗ ꯀꯩꯗꯧꯔꯒ ꯂꯩꯔꯤꯅꯣꯕ? ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯆꯠꯃꯤꯟꯅꯔꯝꯃꯗꯤ ꯀꯝꯗꯧꯕ? ꯆꯠꯂꯣꯍꯦ ꯅꯪꯅ ꯍꯦꯛ ꯉꯥꯡꯉꯛꯄꯁꯤꯅ ꯈꯣꯏꯗꯧ ꯊꯤꯠꯄ ꯉꯥꯛꯇ꯫ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯃꯣꯏꯗ꯭ꯔꯣ? ꯉꯁꯥꯏꯗꯩꯁꯨ ꯉꯥꯏꯕ ꯌꯥꯕ ꯊꯤꯔꯦ ꯐꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯥꯏ ꯂꯩꯔꯝꯗꯣꯏꯕ? ꯀꯣꯛꯐꯥꯏ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁ ꯑꯩꯗꯤꯅꯦ ꯑꯃꯥꯡꯕ ꯆꯤꯁꯤꯜꯂꯛꯀꯗꯧꯔꯦꯗ ꯃꯕꯨꯡ ꯃꯌꯥꯝꯗꯣ ꯄꯥꯏꯊꯣꯔꯛꯑꯅꯤꯅ꯫ ꯀꯥꯡꯕꯨꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡ ꯉꯥꯡꯅꯩ꯫ ꯆꯤꯡꯈꯩ ꯉꯥꯡꯅꯔꯤꯕꯗꯨꯅ ꯁꯣꯟ ꯄꯤꯛꯅ ꯇꯥꯏ꯫ ꯑꯍꯨꯝꯗꯨꯁꯨ ꯀꯅꯥ ꯂꯩꯇꯦ ꯈꯟꯅ ꯉꯥꯡꯕ ꯌꯥꯕ ꯃꯈꯩ ꯀꯣꯊꯣꯛꯇꯨꯅ ꯉꯥꯡꯅꯩ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯤꯡꯈꯩ ꯈꯧꯗꯦꯝꯂꯛꯏ꯫ ꯂꯩꯊꯣꯛꯂꯨꯕꯗ ꯋꯥꯡ ꯆꯥꯎꯔꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯍꯧꯅꯔꯨꯗꯅ ꯅꯣꯟꯊꯗꯨꯅ ꯆꯠꯅꯈꯤ꯫ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯇ꯭ꯔꯒꯁꯨ ꯆꯤꯡꯈꯩꯕꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯑꯣꯖꯥꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ꯫ ꯆꯤꯡꯈꯩ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯊꯣꯛꯂꯛꯄ ꯎꯗꯦ꯫ ꯆꯤꯡꯈꯩ ꯂꯩꯊꯣꯔꯛꯄꯗ ꯂꯦꯝꯕꯤꯅ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯨꯠꯇ ꯆꯩ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯂꯦꯝꯕꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯣꯖꯥꯅꯤꯅꯦ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ ꯈꯪꯅꯤꯡꯉꯁꯤꯗꯤ꯫ ꯂꯦꯝꯕꯤ ꯊꯧꯅꯥ ꯂꯩꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯣꯖꯥ! ꯆꯤꯡꯈꯩ ꯂꯦꯝꯕꯤꯕꯨ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯏ꯫ ꯀꯌꯥꯗꯤ ꯏꯪꯅ ꯆꯝꯅ ꯅꯨꯡꯁꯤ ꯂꯦꯝꯕꯤ ꯆꯤꯡꯈꯩꯅ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯁꯣꯝꯁꯦ ꯅꯥꯁꯨ ꯄꯪꯕꯤꯕ꯭ꯔꯣ ꯑꯍꯜꯒꯁꯨ ꯃꯣꯏꯁꯤꯜꯂꯛꯄꯁꯤꯗ? ꯆꯤꯡꯈꯩ ꯀꯩꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯂꯦꯝꯕꯤ ꯆꯤꯡꯈꯩꯒꯤ ꯃꯃꯥꯏ ꯃꯄꯥ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯍꯥꯏꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯀꯩꯅꯣꯅꯦ ꯃꯥꯏꯁꯤꯕꯣ? ꯆꯤꯡꯈꯩ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯂꯦꯝꯕꯤ ꯈꯣꯡꯐꯝ ꯁꯦꯝꯃꯤ ꯑꯗꯨꯒ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯁꯤꯗ? ꯆꯤꯡꯈꯩ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯁꯨꯝ ꯂꯥꯛꯄ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯌꯥꯗꯕ꯭ꯔꯣ? ꯌꯥꯗꯦ ꯁꯨꯝ ꯂꯥꯛꯄ ꯌꯥꯗꯦ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯃꯇꯨꯡ ꯂꯥꯛꯀꯅꯨ꯫ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯦ? ꯀꯨꯁꯤꯅꯦ ꯂꯥꯛꯅꯤꯡꯉꯒ ꯂꯥꯛꯀꯅꯤ ꯂꯥꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯣ ꯑꯩ ꯆꯠꯀꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯩꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯂꯦꯝꯕꯤ ꯆꯩ ꯑꯗꯨ ꯃꯔꯦꯡ ꯆꯨꯝꯗ ꯍꯥꯏꯒꯠꯇꯨꯅ ꯀꯔꯤ ꯆꯠꯂꯅꯤꯕ? ꯑꯁꯦꯡꯕꯩ ꯑꯣꯏꯔꯖꯥꯠꯂꯣ? ꯍꯦꯔꯥ ꯆꯠꯅꯤꯡꯉꯒ ꯆꯠꯆꯁꯅꯨ ꯋꯥ ꯑꯗꯨꯝ ꯁꯪꯉꯤ꯫
ꯂꯦꯝꯕꯤ ꯆꯩꯗꯣ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯆꯤꯡꯈꯩ ꯂꯩꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯂꯦꯝꯕꯤꯅ ꯀꯣꯟꯊꯣꯡ ꯑꯗꯨ ꯐꯅꯦꯛ ꯊꯥꯡꯒꯠꯇꯨꯅ ꯀꯥꯟꯁꯤꯟꯈꯤꯕꯗꯨ ꯎꯏ ꯆꯤꯡꯈꯩ ꯈꯪꯍꯧꯗꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯏ ꯀꯣꯛꯐꯥꯏꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯣꯖꯥꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯥꯅ ꯑꯃꯨꯛ ꯀꯗꯣꯝꯗꯩꯅꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯃꯥꯅ ꯂꯦꯝꯕꯤꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯟꯗ ꯂꯥꯛꯄꯒꯤ ꯃꯔꯝꯁꯤꯅ ꯀꯔꯤ ꯑꯁ ꯌꯥꯔꯦ ꯅꯪꯁꯨ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤ ꯑꯃꯅ ꯑꯃꯨꯛ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯃꯕꯨꯡ ꯑꯍꯜ ꯅꯨꯡꯁꯥ ꯑꯔꯤꯕ ꯃꯥꯟꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯎꯅꯕ ꯂꯥꯛꯏ ꯑꯣꯏꯔꯝꯅꯤ ꯇꯤꯅꯩꯁꯨ ꯍꯥꯏꯕꯅꯤ ꯇꯣꯝꯕ ꯋꯥꯈꯜ ꯂꯩꯅ ꯑꯩ ꯊꯥꯖꯗꯦ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯑꯣꯖꯥꯅ ꯁꯥꯇ꯭ꯔ ꯂꯧꯅꯩ ꯍꯥꯏꯕꯅꯤ ꯃꯣꯏ ꯏꯝꯐꯥꯜꯗꯗꯤ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯕꯥꯞ ꯐꯔꯒ ꯕꯨꯠ ꯊꯣꯛꯑꯦꯅ ꯅꯁꯛꯇꯨꯒ ꯑꯅꯤꯗꯨꯅ ꯅꯝꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯍꯨꯝ ꯑꯁꯤꯅ ꯂꯦꯝꯕꯤꯕꯨ ꯂꯨꯝꯖꯔꯛꯂꯤꯕ ꯑꯗꯨꯕꯨ ꯃꯇꯥꯡ ꯁꯨꯡꯆꯥ ꯆꯥꯗꯕ ꯇꯟꯖꯥ ꯑꯣꯏꯅ ꯊꯣꯛꯏ ꯂꯦꯝꯕꯤ ꯃꯊꯟꯇ ꯀꯔꯤ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯣ ꯑꯣꯖꯥ ꯆꯠꯂꯅꯤꯕ ꯑꯁꯦꯡꯕꯒꯤ ꯆꯠꯊꯣꯔꯖꯥꯠꯂꯅꯤ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯁꯤꯔꯅꯦ ꯂꯦꯝꯕꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ ꯂꯦꯝꯕꯤ ꯑꯃꯨꯛꯁꯨ ꯍꯣꯏꯗ ꯆꯠꯂꯒꯦ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯂꯥꯏꯔꯤꯛ ꯈꯥꯎ ꯑꯗꯨ ꯃꯔꯦꯡ ꯆꯨꯝꯗ ꯍꯥꯏꯒꯠꯇꯨꯅ ꯊꯣꯛꯂꯛꯏ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯍꯥꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯀꯗꯥꯏꯗꯅꯣ ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯀꯨꯜꯂ ꯅꯣꯛꯇꯨꯅ ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯣ ꯅꯠꯇꯦ ꯅꯨꯃꯤꯠꯁꯤꯕꯨ ꯅꯣꯡꯆꯨꯞꯇꯒꯤꯒ ꯊꯣꯛꯈꯤꯕ ꯖꯥꯠꯂꯣ ꯑꯁ ꯌꯥꯔꯦꯍꯦ ꯄꯥꯕꯁꯤꯃ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯆꯦꯜꯂꯛꯏ ꯂꯦꯝꯕꯤꯅ ꯌꯧꯔꯛꯄꯗ ꯃꯌꯥꯝ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯅꯔꯝꯃꯤ ꯂꯦꯝꯕꯤ ꯊꯣꯡꯆꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯆꯤꯡꯈꯩ ꯂꯦꯝꯕꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯁꯨꯡꯌꯦꯡ ꯌꯦꯡꯗꯅ ꯃꯥꯒꯤ ꯃꯊꯧ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩ ꯂꯦꯝꯕꯤꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯑꯗꯨꯝ ꯂꯦꯞꯄꯤ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕꯗ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯂꯦꯝꯕꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯏ ꯂꯦꯝꯕꯤ ꯁꯥꯎꯅ ꯑꯣꯖꯥ ꯆꯤꯡꯈꯩ ꯈꯪꯗꯨꯅ ꯀꯩꯗꯧꯔꯦ ꯂꯦꯝꯕꯤ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯀꯧꯔꯤꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯂꯦꯞꯄꯤꯁꯦ ꯎꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯒꯤꯁꯦ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯈꯔ ꯍꯩꯇꯦꯅ ꯌꯥꯎꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯔꯣ ꯌꯥꯎꯍꯟꯅꯤꯡꯗ꯭ꯔꯒꯅ ꯌꯥꯎꯕꯤꯔꯣꯏꯅ ꯂꯦꯝꯕꯤ ꯃꯆꯤꯟ ꯑꯗꯨ ꯄꯥꯏꯊꯣꯛꯂꯝꯂꯒ ꯆꯠꯂꯦ ꯍꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ ꯆꯤꯡꯈꯩ ꯈꯪꯍꯧꯗꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯉꯥꯏꯈꯣ ꯃꯨꯕꯤ ꯃꯇꯧꯗꯨ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯂꯤ ꯊꯔꯣꯅ ꯃꯨꯕꯤꯕꯨ ꯆꯤꯡꯊꯗꯨꯅ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯃꯤ ꯂꯣꯏ ꯎꯈꯤꯕ ꯇꯥꯔꯦ ꯃꯨꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯂꯨꯛꯊꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯦꯝꯕꯤ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯗꯥꯡꯗ ꯑꯃꯨꯛ ꯌꯦꯡ ꯆꯤꯡꯈꯩꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯆꯤꯡꯈꯩ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯃꯁꯥꯒꯤ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯈꯣꯟꯖꯦꯜ ꯆꯥꯎꯅ ꯆꯪꯉꯨ ꯂꯦꯝꯕꯤ ꯀꯩꯁꯨ ꯈꯨꯝꯗꯦ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ ꯆꯤꯡꯈꯩ ꯑꯃꯨꯛꯁꯨ ꯆꯪꯉꯣ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯆꯪꯉꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯆꯪꯉꯨꯗꯅ ꯂꯦꯝꯕꯤ ꯆꯤꯡꯈꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯈꯤꯗꯨꯅ ꯃꯌꯥꯝꯅ ꯐꯝꯅꯔꯤꯕ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯤꯡꯈꯩꯁꯨ ꯇꯧꯔꯤꯕꯗꯨ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯆꯤꯡꯈꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯑꯗꯨꯃꯛ ꯇꯥꯛꯊꯈ꯭ꯔꯦ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯌꯥꯝꯗꯨꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯐꯩꯖꯥꯎꯗ ꯐꯩꯖꯥꯎ ꯀꯔꯤꯒꯤꯅꯣ ꯊꯥꯅꯤꯜ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯌꯣꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯅꯪꯕꯨ ꯍꯥꯏꯗꯕ꯭ꯔꯣ ꯐꯩꯖꯥꯎ ꯈꯨꯝꯅꯤꯡꯗꯅ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯆꯤꯡꯈꯩ ꯐꯩꯖꯥꯎꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯟꯅꯗꯨꯅ ꯀꯩꯗꯧꯔꯦ ꯐꯩꯖꯥꯎ ꯊꯥꯅꯤꯜ ꯀꯔꯤ ꯇꯧꯔꯦ ꯐꯩꯖꯥꯎ ꯈꯨꯝꯗ ꯌꯥꯗꯗꯨꯅ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯑꯣꯖꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ ꯃꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯌꯥꯔꯗꯤ ꯈꯔ ꯂꯥꯛꯅꯕ ꯇꯧ ꯍꯥꯏ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕ ꯃꯌꯦꯛꯁꯨ ꯆꯠꯅꯔꯛꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯅꯈꯣꯏꯅ ꯄꯥꯝꯖꯕ ꯃꯍꯩ ꯂꯣꯏꯁꯪꯁꯤꯡꯗ ꯆꯠꯇꯨꯅ ꯇꯝꯒꯦ ꯍꯥꯏꯅꯔꯕꯁꯨ ꯑꯗꯨꯝ ꯌꯥꯔꯒꯅꯤ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯍꯥꯏꯒꯦ ꯐꯔꯦ ꯆꯠꯂꯣ ꯐꯩꯖꯥꯎ ꯊꯣꯔꯛꯏ ꯆꯤꯡꯈꯩ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯊꯟꯇ ꯅꯣꯛꯐꯦꯠꯁꯨ ꯇꯧꯖꯔꯛꯏ ꯁꯣꯝꯗ ꯍꯦꯃꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯕꯣꯍꯟ ꯅꯣꯛꯇꯨꯅ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ ꯍꯣ ꯋꯥꯔꯦ ꯍꯅꯨꯊꯪꯁꯤꯗ ꯏꯃꯨꯡꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯀꯅꯥꯒꯨꯝꯕꯗꯤꯅꯦ ꯃꯆꯥ ꯃꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯑꯃꯨꯟꯕ ꯆꯥꯗꯨꯅ ꯂꯩꯅꯔꯕ ꯃꯇꯝ ꯁꯣꯝꯗ ꯑꯩꯅ ꯀꯅꯥ ꯂꯩꯖꯗꯕꯒꯨꯝ
Hai, imungi thaba khara tawbubu wa oine hek hairadana Hema nang sidi Hema saurabna. Makhoi baba se lairik haidi hairaga laisu yaudaba ma tawbiri. Nupi aikhoina tawba thabak se karimata singthana bide. Makhoi mapasu imungi thabak se nongmatang tawraga yengbiyu kayang wage haibado. Imungi thabak se nupana khoina thabak oina thabidriba asibu kariginoba. Nongmagi numitsida nupi amana tawriba thabak mayam se khanduna amukta yengbiyu. Nateda aina haibadi imungi thabak khara asi tawduna leitragadi nang kari tawgani haibano. Aina mi ama thamlase haibusu nangna tawriba mayadi. Aduga hojik khaktada isau langibani ha. Hema taptharaktuna. O amagi wa natiye. Ibungodo kauthoklasi. Mayum makai panbagi chahi matangsu yausilagli. Imong masak mataw phazabi ama thiduna luhongbirasi. Chummi. Aisu khallibani. Adubu nachanupa aduna asuk kuirabase nongmata laktriba asi kaidawrabazan. Aisu ngahakta chatlaga karino hangnugi khanban. Thabak mayam sina hekta ngamde. O khangde ngasi nongnini sidane chatpinaba tawbiyu. Aduga ne wa sisune ibungoda amta hawdokbiyu. Hai. Adudi khara thumandrani nangisiba. O thude. Yamna thengmalabani, yamna thengabani. Aidi hairisini ko imau pami. Migi ne macha mamau uraga thamoi se chai. Hema do ngang baya ba khara nganglamlaga phaijup chingkhatuna tumkre. Somdana kamdauri lembi ahinga du tumthau haiba yade. Jingkhaina makhut khudang pairakhiba adu saungingbana makhoi marel thitpana loire. Lembi sauna. Aina ne ngasi ahingsida chatluni ko. Ai sum khaluraga sauninge eda. Isis migi khudanga se tapekta pairaktan. Mamai du da thajilangodabani. Lembi amuksu phuk hawgali aduga. Aibu chalusirane. Khoitau se thokna sauningkreda. Ozani kaina masum henjalakpa matawri. Ai chatlugeda. Asuklamna sauningbasibu. Mamai du da hekta thajilamadaw. Mana ingoda tawrisi. Khutse chak chaba yadaba makhaya mupui. Aduga ngarangna amuksuma. Asi hairaga lembi tapna thoglai. Mamang thong adu hangge haina tawbada kullana phamungdagi. Hai. Kaidawre? Kadaida chatke hairibano ne nungdangsida? Lembi thamoi chakna. Kulla amuksu. Sana. Karino ne? Kadaida chatke haino nungdangsida? Kaida sanati baba mapan thokningdana. Hai. Mamang lomdubo amang sang leibrane. Chango. Mi loina tumna himna khrabani. Lembi tanna. Lembi tanna changki. Phamung aduda makhongyan thaduna ngahak phammi. Lembi khaluraga saung sum helai. Khangni nongdangan ki sanu. Lembi sauna phaijub adu khumjinduna tumki. Oiromda amuk chep yetlomda amuk chep tawduna lei. Aina ngasai tawkhibudu kaino. Angang maya mamangduda aibu kaini haina khalamgani. Pathabak ama tawrureda aidi. Aduga karigino aina handak marak lembigi wakhalda khalakliba asibo. Haigi sibo jingkai no fet tawduna nungsiba haibada masi soidana oibatai. Mina tawnadaba thabak sunati. Madang chaba ama yenglaga phongdoklaga loi. Tanjadana lembigi mangaw thiba mimang pumang naidaba. Mathong huktaba mataw mayamadu minmangda sangsang urai. Jingkai amukaso. Aina khaliba wakhalsi aranbani. Ai lembi loba yade. Ai mabu nushiba yade. Hari. Khalaidaba wakhalama he khaluida. Lembi gi sabtraduna aigi imaga si siramnida. Yade. Ai lembi loba yade. Ai lembi nushiba yade. Jingkai ahingadu lembi gi nushiba thamoidagi phaurakliba amadi magi pangaw thiba mataw ani adu chayetnarai. Jingkai matanda khali mathanda warakje ana haiduna so sigumba matang asidadi jingkai maso wakhal lepchaba ngamde. Ahingadu lembi haibi angawbi matagi wakhalna lining oiduna tumthakre. Lembi ngasidi phanangana hawgali.
Machin mayaga sengdana masamana ipa phakai jingkhai manakta thuna lai. Jingkhai madi haugatpa phawba haugatri. Lembi sauna. Leida leiram sanu ma khangni bangasidi. Asi hairaga thonga du kawkhaiduna changai. Sanga du sumawong tana saba nattabanina. Lembi ke asawbuna thonga du adumak nambada chali. Lembi sauna phamungda tumliba jingkhai gi phaisup adu haidoktuna. Ngaksam mayagi moza phurit adu tap paiduna jingkhali.